Hi ma'am ngasi aina semudero video asidi akoigi number system haiba chapter adugi yamna maruoiba question toina hanganba topic amakakni aina hoji video se so question naina bagumba adu previous question set wise naina bakuna ba ma'am ama so ithagat khai adu aina hoji tawaiba target asidi aigi video se topic amada base tawga topic to padana clearly sata singda aina padana tapiraba matungda maduda base tawga hangba tongan ba SSC na lobo ero adagi ate exam la riba thaba ke exam singsi question singse nainaraga taiba jaga do yam kuidraga jo taiba jaga do madi mamut ta sata singda kana ba phangan ba hayu pandam da e haujar pani ado ngasi ahan moi naina aiba aigi project si makha je da pa topic wise moina ta ko gi project ai tare ko si makha je ina hoji tawu topic ase remainder uthapa number system ai chapter du pa asi am toina hangi ba si theory hana fazana ai takpi rani adu theory si fazana hair matunga masida base to hangba ya question amsung hamju hangraba previous question ai segi hoje ai to gri video si ai mamu ta fazana ai explain to ra ku de hoje video source ka ये से अपना नंबर सिस्टम है बस इतना सी कि रिमाइंडर पुटुका है रिमाइंडर है कि नो मैं जे खंग मनी को रिमाइंडर है बदी एनी नंबर अमा ले है एनी नंबर दो असी नंबर ने तो मतलब दा लेमे इबदु ने बकन रिमाइंडर है रिमाइंडर से कोई आर है सी नबी कोई ना सी रिमाइंडर वन जी पुटुक कोई थोंग ने कोई तो दिस ये से अगदी remainder puthokpasi ko remainder puthokpasi apoina anoba theory me ama anoba topic concept me ama se use to duriba yenga se matha haidara le ko (22) have a number is 9 divide those 22 have a number is 9 divide those kamana क्या तुमने दे 9 2 जा 18 अदुदी क्या नो 9 2 जा 18 होता रहा गदी 4 लेने रिमाइंडर क्या तारा है बुझे रिमाइंडर से 4 तारा सिया अपना हाई लेवल है वो फोन है बसे 9 2 जा 18 अदु तारी 4 लेने अदु ना तब another way है इन करी तो भी आए 22 have a number से अपना 9 है नो मतलब ना 9 3 जा 27 स्माइल है ले the 4 लेने हेला लेंसी क्या था रिमाइंडर से मतंग जदी 22 दगी 22 को माइनस 27 ने क्या था सी माइनस 10 रे को दगी लेमा कदि से माइनस क्या था 5 था अदु सिरा रिमाइंडर जैसी नी अब सिदा रिमाइंडर माइनस 5 रिमाइंडर स्माइल माइनस आवरा के अपन अगेन कई दो बताए डिवाइजर से दगी रिमाइंडर से तो क्या था कदि सी डिवाइजर से दगी सी माइनस 5 से तो 9 माइनस 5 तो क्या था अदु तादी 4 sai asim remainder 4 jam khangni ba अपन हान already खंगल ले बा हाय के के हान से कोई खंगल ले सी रिमाइंडर पुतो को द पॉजिटिव तान बजे पॉजिटिव 4 ता सिन असेम रियल रिमाइंडर ने असेम रिमाइंडर और जे अनदर मेथड अमा इन पुसले जे के मतम दा 9 ना 22 एन मतम दा कोई ना हेल लगा साले तो तारा द रिमाइंडर से माइनस लोम दा तारे माइनस कोई ना तारा को सी कोई सबना दा बनी ना positive ताना बा होना क्या तारा के सागी डिवाइजर दुदगी ना सागी सी माइनस 50 माइनस 5 ओली बसी तो को 9 माइनस 5 तो को सी करी मत 3 माइनस 3 और मगद माइनस 3 तो गिनी है को तो माना असिम वरी में ना फंग नु मने और होसी अकोई सी आइना अनोबा सी ताई जी मरम कई ना मतलब सी अदम याय है बनी तो सी मेथड से अकोई यूज तो को सी हरे सी ना मगा ताम लाक तो सी म खंजु लो नि ना अनोबो है को लाई दे ला को फोनी पण सुन तो दो को तो गिनी को सिमा ले सी कंसेप्ट से मज खमो कोई रिमाइंडर को तो कोई थ्योरी में साकी को सुना 2 7 8 plus 9 6 4 7 है सी नंबर अनि जे अपना 5 ना डिवाइड तो सी नंबर जे 5 ने ये गए हो जिको सी नंबर अनि जे तीस नंबर तो 5 ने लो रिमाइंडर क्या था गया ने लो द 5 ना ये लकांदा रिमाइंडर क्या था गया है अपन होते हैं तो के नो है ता 5 ने ये बगे दे याम लाइव मेथड में लास्ट की डिजिट तो खंबी रदी आ रे को लास्ट की डिजिट अनि जे तीस नरो 8 का 7 का तीस नरो क्या था मतलब से 8 का 7 का तीस नरो का दे
15 नत्रो हाइबदी 2 7 8 को खरा सोन सात जावनी ना आई ना कोई थु ताके बको अदो अनि तिसना गाना सी क्या लोइनी से मथाय थमनि तिसना गाना 8 to 7 15 न फाइनल लोबे नंबर अमा तारगने हाबनी तारबा अदुदी मखादी येलिसना फानी फान एनी नंबर दी येन मदा कया लेंगे हाइबसे करीदा डिपेंड तवे है मतमदा मागी लास्ट डिजिट तो अदुदा खक येले याले फाइव ना फाइव येले रिमाइंडर्स क्या तारने एम लेमर रिमाइंडर 0 तारने फाइव फाइव येले रिमाइंडर फाइव ना लोबे नंबर येले सब साइन ना रिमाइंडर 0 तारोइद्रो अदुनी दा हाइनिंगिस यंदा राजा अदो आइना हाइनिंगिस के तारेबा फाइव एनी नंबर दी येन दसे मागी लास्ट डिजिट तो खंगनी यारे हाबनी ना तो लास्ट डिजिट तो पुथुगा फाइव येले अदु रिमाइंडर 0 तारे मतांग रिमाइंडर 0 तारे सिदी अखोना हानादगी तौरगा लेबा पोतने तिसना लोरकांदा तारखो नंबर फाइव थे अदुना तब आइना हजि तौबिजिन अनोबो थियोरी मु यावबो मामादोस अनोबो थियोरी ताकरे हजि सिदा थियोरी ताकरी सि फजना खंगु नु होना जि सोय जगा जिबो हमका सेम क्वेश्चन जे कोइ होचे को उसकी नंबर 2 7 8 plus 9 6 4 7 हाइबा से फाइव ना येनविने सि फाइव येन बसि दैदा मसागी फाइव येन बगि दि करि है होना मागी दी लास्ट डिजिट तो खंगगदी लास्ट डिजिट तो येलो है फाइव ना सिदी येन बगि रिमाइंडर तो पुतोपियो आर है रिमाइंडर दुनी को मे रिमाइंडर वो नहीं हो फाइव ना सी नंबर 2 7 8 है नंबर दी येलो क्या लेमे 8 तक येलो यारे मागी लास्ट डिजिट येलो यारे है ना अदुदी 8 येलो दी फाइव ना 8 येलो दी सी लेमे सी 7 लो ना त्रो फाइव ना 7 लो नंबर येलो क्या 2 लेम त्रो सुमाना देखो और तादी ऐना हाइनिंग इज अनोबो मेथड अखोना सी तौदिसिने या मारू वेजी मसिंग दो पिरामिड मसिंग दु महत माइ रिमाइंडर 3 न मोसिंग रने सी मसिंग जी महत कनाना रिमाइंडर 2 न मोसिंग ने अदुगा माइ द प्लस आले न प्लस तमने दु अखोना अनोबो कन्सेप्ट मम फंगिस के न तमदा नंबर दु की महत रिमाइंडर न मोसिंग लगा थंबा याय हबसिने अखोना ऐना नंगोना हाइनिंग बिसी सी की कन्सेप्ट में हम हाइंग आइसे अलसम की अंक दो से हम संग को यावे को यादा को अदुना सिमा खंजलो अदु क्या था 3 का 2 थिना दि फाइव तारबा 5 to 5 ने लो दि रिमाइंडर क्या तारगे में 5 to 5 ने लो दि रिमाइंडर से 0 तारबे दो से सुमान दो ना साइगा फोन चमाना ताय ना साइगा रिमाइंडर 0 ताय ओजि 0 ताय फोन चमाना ताय तो बदबो आइना सोम ना कल बोले बजना के दो है मतमदा अनोबो मेथड हम यूज तवे न्यू मेथड हम यूज तवे ना सी न्यू मेथड से सी खंजिलो है ने ना सी सिना बने बको तमक दि जाम कन्ना सिना हाना दि खंगलेबा सुमिदना फोन सुमिदु पे वाने बइनो अदना हौजिक न्यू मेथड अमा खंगे nga sai अमा खंगले रिमाइंडर मैंने सोइबो गेम को अदु जुन फजन खंजलो अदुदी तवरसे को क्वेश्चन समाना से 2 7 8 9 into 4 6 3 1 है सी नंबर से 5 ना डिवाइड तो कमाई होंगे तो 5 ना डिवाइड तो गदे अपने तो दिस के नो 5 ना सिदी एन बगी रिमाइंडर क्या नो माइ लास्ट डिजिट ये ले है अभी 4 ले में 5 में सिदी एन बगी रिमाइंडर क्या नो 1 ले लगी रिमाइंडर 1 ले में नंबर से रिमाइंडर मोड से हम इनटू ले में तो इनटू ले से खमो 4 इनटू रिमाइंडर तो हम रिमाइंडर नो इन मोड से ले नहीं हमने हो कि एना ताकि बदने बा अमुक तो इनी को अदु मथक से 4 1 4 ले 4 the 5 ले रिमाइंडर से क्या नो अपन तो दे कर से अथुम को तो को नते कनो है जुन नते को सी 4 by 5 है नते 4 से 5 ने तो क्या लेंगे अब रिमाइंडर पुतो पनी फोकस तो रिमाइंडर पुतो को तो बिनी अदुदी 4 the 5 ने बजी एन याद बिनी तो 5 0 the 0 चलगा 4 लेन तो अदुना रिमाइंडर 4 ने नया को ममोदि येली मसिंग पिकी तागदी मदुना लेमा आने सिमा खम यार अदु हजि अखै खर नॉलेज कर दि लेन खले हजि सी बुदि लाइ को अदुगा आइना नोइना हाइनिंग बा मना हंगैबो क्वेश्चन जे मखैना ने ओरेन मरकता इनटू साइन लेबे इन लेदना से प्लस साइन लेबे योरकनी अदुगा येनबगुम्बा खाइदोपगुम्बा दे अंक जे हंग ओय है सिदि याना बाइजे सिदि अंक जे हंगदे कइनो हाइबो दंदा अंक जे सिदि अखोना तोरि मेथा सि यादबा अंक दना साइबी अंक हाइबो अंक जे कइनो अखोइ ट्रिकी ओइबा फोस याबा अदुम मजिंग द कोक थादना बा अदुम सेमने अंक जे को अदुना प्लस गुम्बा अदि इनटू गुम्बा सुमदे बेस तो को सिंगल तला है येनबगुम्बा मेना सुमदे दे हंगदे है को माले हाइ रेकोजे अदुना अखोना रिमाइंडर दन मोड सिन होइने बको रिमाइंडर मोड सिन सिलगा माइन तो होइने बा अदुना सिगी मे कन्सेप्ट सिमा खंजिलो अदगी सपोज 4
6 8 9 ꯍꯥꯏ ꯁꯤ ꯅꯝꯕꯔꯁꯦ 4ꯅ ꯗꯤꯚꯥꯏꯠ ꯇꯧꯔꯦ ꯍꯥꯏ ꯑꯗꯨ ꯔꯤꯃꯦꯟꯗꯔ ꯀꯌꯥ ꯂꯩꯔꯝꯒꯅꯤ ꯔꯤꯃꯦꯟꯗꯔ ꯄꯨꯊꯣꯛꯀꯦ 4ꯅ ꯌꯦꯟꯕꯒꯤꯗꯤ ꯃꯥꯏꯗꯤ ꯂꯥꯁ 2 ꯗꯤꯖꯤꯠ ꯌꯦꯜꯂꯦ ꯍꯥꯏ 4ꯅ ꯑꯦꯅꯤ ꯅꯝꯕꯔꯗ ꯌꯦꯟꯕꯗ ꯔꯤꯃꯦꯟꯗꯔ ꯄꯨꯊꯣꯛꯄꯁꯤ ꯃꯥꯏ ꯂꯥꯁ 2 ꯗꯤꯖꯤꯠ ꯌꯦꯜꯂꯣ 4ꯅ 81 ꯌꯦꯜꯂꯗꯤ ꯀꯌꯥ ꯂꯩꯔꯝꯃꯦ 4 20ꯁꯦ 81 ꯂꯩꯔꯝꯃꯦ 4ꯅ 89 ꯌꯦꯜꯂꯗꯤ ꯀꯌꯥ ꯂꯩꯔꯝꯃꯦ ꯃꯥꯒꯤꯗꯤ ꯂꯥꯁ 2 ꯗꯤꯖꯤꯠꯇ ꯌꯦꯟꯒꯗꯧꯅꯦ ꯍꯥꯏ ꯄꯨꯂꯞ ꯌꯦꯟꯗ꯭ꯔꯁꯨ 4ꯅ ꯌꯦꯟꯕꯗ ꯑꯔꯦꯝꯕ ꯄꯨꯊꯣꯛꯄꯁꯤ ꯂꯥꯁ 2 ꯗꯤꯖꯤꯠ ꯌꯦꯜꯂ ꯈꯪꯒꯅꯦꯕ ꯔꯤꯃꯦꯟꯗꯔ ꯀꯌꯥ ꯇꯥꯔꯦ ꯁꯤꯁꯨ 1 ꯂꯩꯔꯦ ꯑꯗꯨ ꯇꯥꯔꯗꯤ ꯔꯤꯃꯦꯟꯗꯔꯗꯨꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯣ ꯁꯤ ꯅꯝꯕꯔꯒꯤ ꯃꯍꯨꯠꯇ ꯁꯤ ꯅꯝꯕꯔ ꯃꯍꯨꯠꯇ ꯔꯤꯃꯦꯟꯗꯔ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯣ ꯑꯗꯨꯒ ꯃꯔꯛꯇ ꯏꯟꯇꯨ ꯂꯩꯔꯝꯃꯤ ꯏꯟꯇꯨ ꯊꯝꯃꯣ ꯃꯊꯛꯁꯤ 1 ꯇꯥꯔꯦ 4ꯅ ꯌꯦꯜꯂꯗꯤ ꯔꯤꯃꯦꯟꯗꯔ 1 ꯑꯩꯈꯣꯏꯅ ꯃꯁꯤꯡ ꯑꯅꯤꯁꯦ ꯁꯤ ꯑꯅꯤꯁꯤ ꯉꯁꯥꯏ ꯄꯨꯔꯤꯅ ꯂꯣꯏꯔꯀꯥꯟꯗ 4ꯅ ꯌꯦꯟꯊꯣꯛꯑꯃꯗꯤ ꯃꯇꯝꯗꯤ ꯌꯥꯝ ꯆꯪꯒꯅꯦꯕ ꯑꯗꯨꯅ ꯁꯤꯅ ꯂꯥꯏꯍꯜꯂꯛꯀꯗꯣꯏꯅꯤ ꯃꯦꯊꯠꯁꯦꯀꯣ ꯁꯨꯃꯥꯏꯅ ꯁꯤꯃ ꯂꯩꯔꯦ ꯑꯗꯒꯤ ꯑꯦꯛꯁꯄꯣꯅꯦꯟꯒꯨꯝꯕ ꯌꯥꯎꯔꯛꯄꯒꯤ ꯃꯇꯥꯡꯁꯦ ꯑꯃꯨꯛ ꯍꯥꯏꯔꯒꯦꯀꯣ ꯊꯤꯑꯣꯔꯤ ꯁꯥꯟꯇꯥꯛ ꯂꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯀꯣꯏꯁꯟꯁꯦ ꯄꯥꯏꯗꯨꯗ ꯑꯦꯛꯁꯄꯣꯅꯦꯟꯒꯨꯝꯕ ꯌꯥꯎꯕ ꯌꯥꯎꯋꯦꯀꯣ ꯑꯗꯨꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯦꯡꯁꯤ ꯁꯄꯣꯁ 2 ꯀ꯭ꯌꯨꯕꯁꯦ 2 ꯀ꯭ꯌꯨꯕꯁꯤꯗ ꯑꯩꯈꯣꯏ 3ꯅ ꯌꯦꯟꯁꯦꯕ 2 ꯀ꯭ꯌꯨꯕꯁꯤ ꯀꯌꯥ ꯇꯥꯒꯦ 2 ꯀ꯭ꯌꯨꯕ ꯍꯥꯏꯕꯗꯤ 8 ꯅꯠꯇ꯭ꯔꯣ 8ꯇ 3 ꯌꯦꯜꯂꯗꯤ ꯀꯌꯥ ꯇꯥꯔꯦ ꯔꯤꯃꯦꯟꯗꯔꯁꯦ ꯔꯤꯃꯦꯟꯗꯔ 2 ꯇꯥꯗ꯭ꯔꯣ ꯁꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅꯗꯤ ꯑꯣꯜꯔꯦꯗꯤ ꯈꯪꯂꯦ ꯑꯩ ꯊꯤꯑꯣꯔꯤ ꯅ꯭ꯌꯨ ꯑꯩꯒꯤ ꯃꯦꯊꯠꯁꯦ ꯁꯤꯅꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯃꯔꯨ ꯑꯣꯏꯔꯤꯁꯤ ꯁꯤꯅꯦꯕ ꯑꯩꯅ ꯇꯥꯛꯇꯣꯏꯁꯤ ꯁꯤꯗꯤ ꯆꯨꯝꯃꯒ ꯂꯩꯔꯦ ꯑꯅꯗꯔ ꯃꯦꯊꯠ ꯑꯃ ꯇꯥꯛꯀꯦꯅꯦꯕ ꯍꯧꯖꯤꯛꯀꯤ ꯁꯤꯒꯤ 2 ꯀ꯭ꯌꯨꯕꯁꯦ 2 ꯀ꯭ꯌꯨꯕꯁꯤ 3ꯅꯦꯕ 3ꯅ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯗꯣꯏꯁꯤ ꯀꯩꯅꯣ ꯃꯇꯝꯗ ꯑꯩ ꯅ꯭ꯌꯨ ꯃꯦꯊꯠ ꯑꯃ ꯌꯨꯁ ꯇꯧꯔꯛꯀꯗꯣꯏꯕ ꯑꯃꯨꯛ ꯅꯦꯝꯃꯛꯄꯁꯦ 2ꯁꯦ ꯑꯩꯈꯣꯏꯅ 3ꯅꯦꯕ 3ꯅ ꯌꯦꯜꯂꯒꯗꯤ ꯔꯤꯃꯦꯟꯗꯔꯁꯦ 3 1ꯗ 3 ꯆꯠꯂꯒ ꯔꯤꯃꯦꯟꯗꯔ ꯀꯌꯥ ꯇꯥꯔꯦ -1 ꯇꯥꯗ꯭ꯔꯣ ꯔꯤꯃꯦꯟꯗꯔꯁꯦ -1ꯅꯦꯕ ꯃꯇꯥꯡꯁꯤꯗ ꯑꯗꯣ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯇꯧꯈꯤꯕꯗꯣ ꯀꯩꯗꯧꯋꯦꯕ ꯅꯝꯕꯔꯗꯨꯒꯤ ꯃꯍꯨꯠꯇ ꯔꯤꯃꯦꯟꯗꯔꯁꯤꯅ ꯃꯍꯨꯠ ꯁꯤꯟꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯔꯤꯃꯦꯟꯗꯔꯗꯨ -1 ꯇꯥꯔꯕ ꯅꯠꯇ꯭ꯔꯣ ꯁꯦ ꯔꯤꯃꯦꯟꯗꯔꯗꯨ -1 ꯇꯥꯔꯦꯕ ꯁꯤ ꯔꯤꯃꯦꯟꯗꯔꯗꯨ -1 ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯅꯤ ꯑꯗꯨ ꯇꯥꯔꯗꯤ ꯁꯤ -1 2ꯒꯤ ꯃꯍꯨꯠꯇ -1 ꯏꯈ꯭ꯔꯅꯦꯕ ꯁꯤ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯁꯦ 2ꯒꯤ ꯃꯍꯨꯠꯇ -1 ꯏꯔꯅꯤ ꯑꯗꯨꯒ ꯄꯋꯥꯔꯗꯨ ꯃꯉꯣꯟꯗ ꯇꯞꯄꯅꯦꯕ ꯌꯥꯔꯕ -1ꯗ -1ꯁꯤꯗ ꯃꯉꯣꯟꯗ ꯇꯞꯄꯤꯕ ꯑꯦꯛꯁꯄꯣꯅꯦꯟꯁꯤꯅ -1ꯗ ꯑꯣꯗ ꯅꯝꯕꯔ ꯑꯣꯏꯔꯒꯅ -1 ꯑꯗꯨꯝ ꯊꯣꯛꯑꯅꯤ ꯀꯣ -1ꯗ ꯏꯚꯟ ꯅꯝꯕꯔ ꯑꯣꯏꯔꯒꯅ 1 ꯑꯣꯏꯔꯅꯤ ꯑꯗꯨꯗꯤ ꯑꯣꯗ ꯅꯝꯕꯔ ꯑꯣꯏꯔꯕꯅꯤꯅ ꯀꯌꯥ ꯂꯥꯛꯑꯅꯤ ꯁꯦ -1 ꯂꯥꯛꯑꯅꯤ 3ꯅ ꯌꯦꯟꯗꯣꯏꯁꯦ -1ꯅꯤ ꯂꯩꯔꯤꯁꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯉꯁꯥꯏ ꯑꯩꯅ ꯔꯤꯃꯦꯟꯗꯔ ꯄꯨꯊꯣꯛꯄꯗ ꯀꯩꯗꯧ ꯍꯥꯏ ꯁꯤ ꯔꯤꯃꯦꯟꯗꯔ ꯄꯨꯊꯣꯛꯄꯗ ꯀꯩꯗꯧ ꯍꯥꯏ ꯑꯩꯅ ꯁꯨꯃꯥꯏꯅ ꯄꯣꯖꯤꯇꯤভ ꯔꯤꯃꯦꯟꯗꯔ ꯐꯪꯒꯦ ꯍꯥꯏꯇꯥꯔꯗꯤ ꯌꯦꯜꯂꯤꯕ ꯃꯁꯤꯡ ꯗꯤꯚꯥꯏꯖꯔꯗꯒꯤ ꯃꯥꯏꯅꯁ ꯇꯧꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯃꯨꯛ ꯁꯤꯟꯅꯔꯅꯤ ꯃꯇꯥꯡꯗ ꯀꯣ ꯑꯗꯨꯗꯤ 3ꯗꯒꯤ -1 ꯇꯧꯔꯗꯤ 2 ꯔꯤꯃꯦꯟꯗꯔꯁꯤ 2 ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯁꯦꯝ ꯑꯟꯁꯔ ꯇꯥꯗ꯭ꯔꯣ ꯁꯦꯝ ꯑꯟꯁꯔ ꯇꯥꯏꯌꯦꯕ ꯑꯗꯨꯗ ꯑꯅꯧꯕ ꯃꯦꯊꯠ ꯑꯃ ꯌꯨꯁ ꯇꯧꯔꯤꯕꯁꯤꯗ ꯑꯗꯨꯅꯦꯕ ꯑꯩꯅ ꯈꯪꯍꯟꯅꯤꯡꯉꯤꯁꯤ ꯔꯤꯃꯦꯟꯗꯔꯅ ꯃꯍꯨꯠ ꯁꯤꯟꯕꯤꯁꯦ ꯀꯩꯒꯤꯅꯣ ꯁꯤꯗꯤ ꯑꯦꯛꯁꯄꯣꯅꯦꯟ 2 ꯀ꯭ꯌꯨꯕ ꯍꯥꯏꯕꯁꯤ 8ꯅꯤ ꯂꯥꯏꯕꯒꯤꯀꯣ 2 ꯀ꯭ꯌꯨꯕ ꯍꯥꯏꯁꯤ ꯄꯨꯊꯣꯛꯉꯝꯕꯒꯤ ꯐꯔꯤꯅꯤ ꯑꯦꯛꯁꯄꯣꯅꯦꯟꯁꯦ ꯌꯥꯝ ꯊꯤꯅ ꯆꯥꯎꯕ 3 7 8 ꯀꯥꯏꯅ ꯃꯌꯥꯝ ꯑꯦꯛꯁꯄꯣꯅꯦꯟ ꯑꯆꯧꯕ ꯑꯃ ꯂꯩꯔꯝꯀꯥꯟꯗꯗꯤ ꯁꯤꯒꯤ ꯑꯩꯈꯣꯏꯅ 2 ꯄꯋꯥꯔ 3 7 8 ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯄꯨꯊꯣꯛꯄ ꯉꯝꯃꯛꯑꯣꯏꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯃꯦꯊꯠꯁꯤꯅ ꯍꯦꯟꯅ ꯐꯔꯛꯀꯗꯣꯏꯕ ꯑꯟꯗꯔꯁꯇꯦꯟ ꯇꯧꯋꯤꯗꯅ ꯑꯗꯣ ꯁꯤ ꯃꯦꯊꯠꯁꯦ ꯅꯦꯛꯁꯀꯤ ꯁꯣꯝꯒꯤ ꯃꯦꯊꯠꯁꯦ ꯁꯤꯖꯤꯟꯅꯕ ꯇꯝꯍꯧꯁꯦ ꯍꯥꯏꯕꯅꯤꯅ ꯑꯩꯅ ꯍꯥꯏꯁꯦ ꯁꯤ ꯁꯤꯖꯤꯟꯅꯕ ꯍꯩꯁꯦꯕ ꯑꯩꯈꯣꯏ ꯀꯣ ꯑꯗꯣ ꯈꯔ ꯆꯥꯎꯍꯜꯂꯀꯥꯟꯗ ꯑꯃꯨꯛ ꯌꯦꯡꯒꯅꯤ ꯃꯁꯤꯡ ꯈꯔ ꯆꯥꯎꯍꯜꯂꯒ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯁꯤ ꯔꯤꯃꯦꯟꯗꯔ ꯄꯨꯊꯣꯛꯄꯩꯁꯦ ꯁꯦ 2 ꯄꯋꯥꯔ ꯍꯧꯖꯤꯛꯀꯤꯗꯨ 3 7 8 9 ꯌꯥꯝ ꯆꯥꯎꯍꯜꯂꯦ ꯍꯧꯖꯤꯛꯀꯤꯗꯨ 3ꯅ ꯌꯦꯟꯁꯦ ꯑꯩꯈꯣꯏ ꯅꯦꯛꯁꯀꯤ ꯅꯥꯀꯟꯗ ꯎꯠꯄ ꯃꯦꯊꯠꯇꯨ ꯅꯠꯇ꯭ꯔꯗꯤ ꯉꯝꯃꯔꯣꯏ ꯑꯩꯁꯦ 3ꯅ 2 ꯌꯦꯜꯂꯗꯤ ꯔꯤꯃꯦꯟꯗꯔ ꯀꯌꯥꯅꯣ -1 ꯅꯠꯇ꯭ꯔꯣ ꯂꯩꯁꯦ ꯑꯗꯨ ꯔꯤꯃꯦꯟꯗꯔꯗꯨꯒꯤ -1ꯗꯨꯗ ꯑꯣꯏꯅ ꯑꯦꯛꯁꯄꯣꯅꯦꯟ 3 7 8 9 ꯇꯞꯄꯅꯤ ꯑꯗꯨ 3ꯅ ꯌꯦꯜꯂꯅꯤ -1 ꯇꯞꯄꯤ ꯄꯋꯥꯔꯁꯨ ꯑꯣꯗ ꯑꯣꯏꯔꯕꯅꯤꯅ -1 ꯊꯣꯛꯑꯅꯤ -1ꯗ 3ꯅ ꯌꯦꯜꯂꯗꯤ ꯔꯤꯃꯦꯟꯗꯔꯁꯦ 3 -1 = 2 ꯍꯩꯔꯅꯤ ꯌꯥꯝ ꯂꯥꯏꯕ ꯌꯥꯏꯀꯣ ꯀꯔꯤꯒꯨꯝꯕ ꯁꯤꯗꯩꯁꯦ ꯃꯊꯛꯁꯤ -1 ꯂꯩꯕꯤꯅꯨ ꯔꯤꯃꯦꯟꯗꯔꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯗꯤꯚꯥꯏꯖꯔꯗꯒꯤ ꯁꯤ ꯈꯥꯏꯗꯣꯛꯄꯒꯤ ꯄ꯭ꯔꯣꯁꯦꯁ ꯂꯥꯛꯏꯁꯦ ꯁꯤ ꯃꯇꯥꯡꯁꯦ ꯑꯃꯨꯛ ꯈꯪꯖꯤꯜꯂꯣꯕ ꯃꯊꯛꯇ ꯃꯥꯏꯅꯁ ꯂꯩꯕꯁꯤ ꯁꯤ ꯃꯇꯥꯡ ꯂꯥꯛꯏꯁꯦ ꯀꯔꯤꯒꯨꯝꯕ 1/3 ꯍꯥꯏꯅ ꯂꯩꯔꯝꯃꯕ ꯑꯗꯨ ꯇꯥꯔꯗꯤ ꯔꯤꯃꯦꯟꯗꯔꯗꯣ 3ꯅ 1ꯁꯦ ꯍꯦꯟꯅ ꯌꯥꯗꯦ ꯔꯤꯃꯦꯟꯗꯔ 1 ꯂꯩꯅꯤ ꯍꯥꯏꯔꯝꯒꯅꯦꯕ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯃꯊꯛꯇ ꯔꯤꯃꯦꯟꯗꯔꯁꯦ -1ꯒꯤ 3ꯗꯒꯤ ꯍꯦꯟꯅ ꯄꯤꯛꯄ ꯅꯝꯕꯔ -1ꯁꯤ ꯂꯩꯔ ꯇꯥꯔꯗꯤ ꯈꯥꯏꯗꯣꯛꯈ꯭ꯔꯅꯦꯕ ꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯗꯤ ꯃꯊꯛꯇ -2 ꯂꯩꯔꯝꯃꯗꯤ ꯔꯤꯃꯦꯟꯗꯔ ꯈꯥꯏꯗꯣꯛꯄꯁꯦ 3ꯗꯒꯤ ꯁꯤ -2 ꯇꯧꯈ꯭ꯔꯅꯤ 1 ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯁꯦ ꯑꯗꯨ ꯑꯦꯛꯁꯄꯣꯅꯦꯟ ꯌꯥꯎꯕꯒꯤ ꯃꯇꯥꯡꯁꯤꯃꯁꯨ ꯈꯪꯉꯨ ꯑꯗꯨꯒ ꯑꯃꯨꯛ ꯑꯇꯩ ꯑꯇꯩ ꯈꯔ ꯑꯃꯨꯛ ꯍꯥꯏꯔꯛꯀꯦ ꯈꯤꯇꯪ ꯂꯨꯈꯠꯄꯗꯀꯣ ꯁꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯂꯩꯔꯦꯕꯀꯣ ꯁꯤꯗꯤ ꯑꯗꯨꯁꯦ ꯑꯩꯈꯣꯏꯅ 5ꯅꯤ ꯍꯥꯏꯔꯁꯦ ꯌꯦꯡꯉꯣ 5ꯅ 2 ꯄꯋꯥꯔ 3 7 2ꯗ ꯌꯦꯜꯂꯦ ꯍꯦꯛ ꯑꯦꯛꯁꯄꯣꯅꯦꯟ ꯌꯥꯎꯔꯛꯄꯁꯦ ꯅꯪꯅ ꯈꯪꯒꯗꯕ ꯑꯃ ꯂꯩ ꯑꯦꯛꯁꯄꯣꯅꯦꯟ ꯍꯦꯛ ꯌꯥꯎꯔꯛꯄ ꯖꯥꯠꯁꯦ ꯀꯩꯗꯧꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯀꯣꯏꯁꯟ ꯁꯦꯝꯃꯤꯕ ꯀꯥꯡꯕꯨꯁꯤꯅ ꯑꯦꯛꯁꯄꯣꯅꯦꯟ ꯁꯨꯝꯕ ꯑꯦꯛꯁꯄꯣꯅꯦꯟ ꯌꯥꯝ ꯆꯥꯎꯅ ꯆꯥꯎꯅ ꯌꯥꯎꯔꯛꯄꯁꯦ ꯁꯤ ꯍꯣꯠꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯅꯪꯅ
ꯀꯣꯏꯁꯟ ꯁꯦꯝꯃꯤ ꯀꯥꯡꯕꯨꯁꯤꯅ ꯂꯣꯠꯂꯒ ꯑꯃ ꯊꯝꯃꯦ ꯀꯔꯤ ꯂꯣꯠꯂꯒ ꯊꯝꯃꯤ ꯃꯇꯝꯗ ꯔꯤꯃꯦꯟꯗꯔꯁꯦ 1 ꯅꯠꯇ꯭ꯔꯒ -1 ꯇꯥꯕ ꯃꯔꯝ ꯑꯃ ꯁꯣꯏ ꯂꯩꯔꯝꯒꯅꯦꯕ 5ꯅꯅꯦ ꯗꯤꯚꯥꯏꯠ ꯇꯧꯔꯤꯁꯤꯀꯣ 5ꯅ ꯗꯤꯚꯥꯏꯠ ꯇꯧꯕꯅꯦ 5ꯅ ꯌꯦꯟꯕꯗ ꯔꯤꯃꯦꯟꯗꯔꯁꯤ 1 ꯇꯥꯍꯟꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯀꯅꯥꯗ ꯌꯦꯜꯂꯀꯥꯟꯗ ꯇꯥꯗꯣꯏꯕ 6ꯗ ꯌꯦꯜꯂꯀꯥꯟꯗ ꯔꯤꯃꯦꯟꯗꯔ 1 ꯇꯥꯅꯤ 5ꯅ 4ꯗ ꯌꯦꯜꯂꯒꯗꯤ ꯔꯤꯃꯦꯟꯗꯔ -1 ꯇꯥꯅꯦꯕ ꯔꯤꯃꯦꯟꯗꯔꯁꯦ -1 ꯇꯥꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯁꯦ 5ꯅ 4ꯗ ꯌꯦꯜꯂꯒꯗꯤ ꯔꯤꯃꯦꯟꯗꯔ -1 6ꯗ ꯌꯦꯜꯂꯒꯗꯤ ꯔꯤꯃꯦꯟꯗꯔ 1 ꯑꯗꯨꯅ ꯑꯦꯛꯁꯄꯣꯅꯦꯟ ꯌꯥꯎꯕꯅꯤ ꯁꯨꯃꯥꯏꯅ ꯑꯦꯛꯁꯄꯣꯅꯦꯟ ꯌꯥꯝ ꯆꯥꯎꯅ ꯌꯥꯎꯔꯛꯄ ꯀꯥꯡꯕꯨꯁꯤꯗꯤ ꯔꯤꯃꯦꯟꯗꯔ 1 ꯅꯠꯇ꯭ꯔꯒ -1 ꯇꯥꯕꯒꯤ ꯃꯔꯝ ꯑꯃ ꯁꯣꯏ ꯂꯥꯛꯀꯅꯦꯕ ꯂꯩꯔꯝꯒꯅꯦꯕ ꯑꯗꯨ ꯊꯤꯒꯗꯕ ꯅꯠꯇ꯭ꯔꯒꯗꯤ ꯀꯣꯏꯁꯟꯁꯦ ꯍꯪꯉꯣꯏꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯦꯅꯤ 1 ꯑꯃꯁꯨꯡ -1 ꯑꯦꯅꯤ ꯑꯦꯛꯁꯄꯣꯅꯦꯟ ꯇꯧꯕꯁꯦ ꯂꯥꯏꯑꯕ ꯚꯦꯂꯨ ꯄꯨꯊꯣꯛꯄ ꯂꯥꯏꯑꯕ ꯑꯗꯨ ꯅꯠꯇꯕ 2ꯒꯨꯝꯕ ꯑꯣꯏꯈꯤ ꯇꯥꯔꯗꯤ 2ꯗ ꯄꯋꯥꯔ ꯁꯤ ꯆꯥꯎꯔꯛꯄꯁꯤꯗꯤ ꯄꯨꯊꯣꯛ ꯉꯝꯃꯣꯏꯗꯅ ꯌꯥꯅꯩꯀꯣ ꯑꯗꯨꯅ ꯔꯤꯃꯦꯟꯗꯔꯁꯦ 1 ꯅꯠꯇ꯭ꯔꯒ -1 ꯇꯥꯕ ꯃꯔꯝ ꯑꯃ ꯀ꯭ꯂꯨ ꯑꯃ ꯁꯣꯏ ꯂꯩꯔꯝꯃꯦ ꯀ꯭ꯂꯨꯗꯨ ꯊꯤꯕ ꯍꯩꯇꯥꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯌꯦꯜꯂꯤꯕ ꯃꯁꯤꯡꯗꯤ 5 ꯑꯣꯏꯔꯦ ꯑꯗꯨꯅ 5ꯁꯤꯅ ꯔꯤꯃꯦꯟꯗꯔ 1 ꯇꯥꯒꯦꯗꯤ 6 4 ꯇꯥꯒꯦ ꯍꯥꯏꯔꯒꯅ ꯔꯤꯃꯦꯟꯗꯔ -1 ꯇꯥꯒꯦ ꯍꯥꯏꯔꯒꯅ 4ꯗ ꯁꯔꯨꯛ ꯍꯥꯏꯇꯥꯔꯦ 4ꯁꯤꯗꯤ ꯑꯩꯈꯣꯏꯅ 2 ꯁ꯭ꯀ꯭ꯋꯥꯔꯗ ꯁꯔꯨꯛ ꯌꯥꯗ꯭ꯔꯣ 2 ꯁ꯭ꯀ꯭ꯋꯥꯔ = 4 ꯅꯠꯇ꯭ꯔꯣ ꯂꯩꯔꯤꯁꯦ ꯑꯗꯨꯅ 2 ꯁ꯭ꯀ꯭ꯋꯥꯔꯗ 4 ꯇꯥꯍꯟꯕ ꯉꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤ ꯑꯩꯈꯣꯏ ꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ 4ꯗ ꯁꯥꯗꯣꯛꯅꯕ ꯍꯣꯠꯅꯔꯁꯦꯕ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ 2ꯁꯦ 2 ꯄꯋꯥꯔ 3 7 2 ꯍꯥꯏꯅ ꯂꯩꯔꯤꯁꯦ 4ꯗ ꯁꯥꯗꯣꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤ 4 ꯍꯥꯏꯕꯁꯤ 2 ꯁ꯭ꯀ꯭ꯋꯥꯔ ꯅꯠꯇ꯭ꯔꯣ 4 ꯍꯥꯏꯕꯁꯤ 2 ꯁ꯭ꯀ꯭ꯋꯥꯔꯅꯦꯕ ꯁꯤ ꯍꯥꯟꯅ ꯂꯩꯔꯝꯃꯤꯁꯤ ꯀꯩꯅꯣ 2 ꯄꯋꯥꯔ 3 7 2 ꯍꯧꯖꯤꯛ 2 ꯁ꯭ꯀ꯭ꯋꯥꯔꯗ ꯁꯥꯗꯣꯛꯇꯣꯏꯅꯤ 2 ꯁ꯭ꯀ꯭ꯋꯥꯔ ꯁꯥꯗꯣꯛꯏ ꯀꯩꯅꯣ ꯁꯤ 4 ꯇꯥꯅꯕꯅꯦꯕ 2 ꯁ꯭ꯀ꯭ꯋꯥꯔ ꯁꯥꯗꯣꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯁꯥꯗꯣꯛꯄꯒꯤ ꯃꯑꯣꯡꯁꯦ ꯑꯩ ꯅꯤꯌꯣꯝꯁꯤꯗ ꯃꯈꯜ ꯑꯅꯤ ꯊꯣꯛꯅ ꯇꯥꯛꯀꯦ ꯁꯤꯗ ꯊꯤꯑꯣꯔꯤ ꯃꯆꯥ ꯑꯃ ꯆꯪꯒꯅꯤ ꯀꯟꯁꯦꯞꯁꯤꯡꯅ ꯊꯤꯑꯣꯔꯤ ꯂꯣꯏꯁꯤꯜꯂꯛꯇꯧꯔꯕꯅꯤꯀꯣ ꯑꯗꯨꯒ ꯀꯣꯏꯁꯟ ꯃꯈꯜ ꯃꯌꯥꯝ ꯄꯥꯏꯔꯒ ꯍꯦꯟꯅ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯅꯤ ꯍꯧꯖꯤꯛ ꯊꯤꯑꯣꯔꯤꯁꯤ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯌꯦꯡꯉꯣ ꯁꯥꯗꯣꯛꯄꯒꯤ ꯃꯔꯝꯁꯦ ꯍꯥꯏꯒꯦꯕ ꯍꯥꯟꯅ 2 ꯄꯋꯥꯔ 8 ꯂꯩꯔꯝꯕꯗꯣ ꯑꯩꯅ 2 ꯁ꯭ꯀ꯭ꯋꯥꯔꯗ ꯁꯥꯗꯣꯛꯅꯤꯡꯉꯤ ꯍꯥꯏꯔꯁꯦꯕ ꯍꯥꯟꯅ =2 ꯍꯥꯏꯔꯤꯁꯦ ꯍꯥꯟꯅ ꯐꯤꯕꯝꯗꯨ ꯀꯥꯏꯍꯟꯕ ꯌꯥꯗꯕꯅꯤꯅ 2 ꯁ꯭ꯀ꯭ꯋꯥꯔ ꯂꯩꯔꯦ ꯑꯗꯨ ꯇꯥꯔꯗꯤ ꯑꯩꯅ ꯁꯥꯗꯣꯛꯅꯤꯡꯉꯤ 2 ꯄꯋꯥꯔ 8 ꯍꯥꯏꯅ ꯂꯩꯔꯝꯕꯗꯣ 2 ꯁ꯭ꯀ꯭ꯋꯥꯔ ꯁꯥꯗꯣꯛꯇꯣꯔꯦꯕ 2 ꯄꯋꯥꯔ 8 ꯍꯥꯏꯅ ꯂꯩꯔꯝꯕꯗꯣ ꯑꯩꯈꯣꯏ 2 ꯁꯤꯗ ꯁꯥꯗꯣꯛꯇꯣꯔꯦꯕ ꯑꯗꯨ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯦ 2ꯗ ꯁꯥꯗꯣꯛꯑꯕꯅꯤꯅ 2ꯁꯤꯅ ꯍꯥꯟꯅꯒꯤ ꯂꯩꯔꯝꯃꯤꯕ 8ꯁꯤꯅ ꯌꯦꯟꯊꯣꯛꯑꯅꯦꯕ ꯀꯌꯥ ꯐꯪꯉꯦ 2 4 ꯖꯥ 8 ꯀꯔꯤꯝ ꯂꯦꯝꯗꯦꯀꯣ ꯑꯗꯨ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯦ 2 ꯁ꯭ꯀ꯭ꯋꯥꯔ ꯏꯕꯤꯔꯅꯤ ꯑꯊꯨꯡꯕ 4ꯁꯦ ꯁꯤ 2ꯁꯤꯅ ꯁꯤ ꯂꯩꯔꯦ ꯁꯤꯗ ꯑꯊꯨꯡꯕ 4ꯗꯨꯅ ꯁꯤ ꯊꯝꯒꯗꯕ ꯍꯣꯔꯦꯟ ꯀꯩꯗꯧꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯕ꯭ꯔꯦꯀꯦꯠ ꯍꯥꯡꯗꯣꯛꯀꯥꯟꯗ ꯄꯋꯥꯔ ꯑꯅꯤꯁꯤ ꯄꯨꯔꯤꯅꯔꯀꯥꯟꯗ ꯁꯨꯃꯥꯏꯅꯀꯣ 2 ꯄꯋꯥꯔ 8 ꯇꯥꯔꯒꯅꯤ ꯍꯥꯟꯅ ꯐꯤꯕꯝꯗꯨ ꯇꯥꯏꯗꯅ ꯁꯦ ꯍꯥꯟꯅ ꯐꯤꯕꯝꯗꯨ ꯀꯥꯏꯍꯟꯕ ꯌꯥꯗꯕꯅꯤꯅ ꯁꯨꯃꯥꯏꯅ ꯁꯥꯗꯣꯛꯀꯅꯦꯕ ꯌꯥꯝ ꯂꯩꯀꯣꯁꯦ ꯍꯥꯟꯅ ꯐꯤꯕꯝꯗꯨ ꯀꯥꯏꯍꯟꯕ ꯌꯥꯗꯦꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯁꯥꯗꯣꯛꯀꯅꯦꯕ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯔꯤꯀꯣ ꯑꯗꯨ ꯅꯠꯇꯕ ꯑꯃꯨꯛꯀ ꯇꯥꯛꯂꯛꯀꯦ ꯁꯤ 2 ꯄꯋꯥꯔ 9 ꯍꯥꯏꯅ ꯂꯩꯔꯝꯃꯦꯕ ꯑꯩꯈꯣꯏꯅ ꯁꯥꯗꯣꯛꯅꯤꯡꯉꯤ 2 ꯁ꯭ꯀ꯭ꯋꯥꯔꯗ ꯁꯥꯗꯣꯛꯅꯤꯡꯉꯦꯕ ꯁꯨꯃꯥꯏꯅ ꯑꯗꯨ ꯇꯥꯔꯗꯤ ꯁꯤꯒꯤ ꯁ꯭ꯀ꯭ꯋꯥꯔꯗ ꯁꯥꯗꯣꯛꯅꯤꯡꯕꯅ ꯉꯁꯥꯏ 8 ꯂꯩꯀꯥꯟꯗ ꯌꯦꯟꯕ ꯑꯗꯨꯃꯥꯏꯅ ꯁꯤꯗꯁꯨ ꯁꯤꯅ ꯌꯦꯜꯂꯣ ꯑꯗꯨꯗꯤ 2ꯁꯤꯅ 9 ꯌꯦꯜꯂꯗꯤ ꯀꯌꯥ ꯐꯪꯉꯦ 2 4 ꯖꯥ 8 ꯐꯪꯉꯦ ꯑꯗꯨꯒ 1 ꯍꯟꯗꯛꯇꯤ ꯑꯔꯦꯝꯕ ꯌꯥꯎꯔꯦ ꯉꯁꯥꯏꯅ ꯑꯔꯦꯝꯕ ꯌꯥꯎꯗꯦ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯇꯥꯔꯗꯤ ꯁꯤꯗ ꯇꯧꯗꯣꯏꯁꯤ ꯀꯩꯅꯣ ꯑꯊꯨꯡꯕꯗꯨ ꯁꯤ ꯊꯝꯒꯅꯦꯕ ꯑꯊꯨꯡꯕ 4ꯗꯣ ꯁꯤꯗ ꯑꯊꯨꯡꯕ 4ꯗꯣ ꯁꯤꯗ ꯊꯝꯒꯅꯤ ꯍꯥꯏꯇꯥꯔꯦ ꯀꯣ 2 4 ꯁꯤ ꯌꯦꯜꯂꯤꯕ 2ꯗꯨꯅ ꯁꯤ ꯊꯝꯃꯅꯤ 2 ꯌꯦꯜꯂꯤꯕ 2ꯅ ꯁꯤ ꯊꯝꯃꯦ ꯑꯊꯨꯡꯕ 4 ꯁꯤ ꯊꯝꯃꯦ 2 4 ꯁꯤ 8 ꯇꯥꯔꯦ ꯑꯗꯨꯒ ꯑꯔꯦꯝꯕ ꯑꯃ ꯌꯥꯎꯔꯛꯄꯁꯦ ꯀꯃꯥꯏꯅ ꯊꯝꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯏꯟꯇꯨ ꯍꯥꯏꯕ ꯁꯥꯏꯟ ꯁꯤꯖꯤꯟꯅꯔꯅꯤ ꯑꯗꯨꯒ ꯉꯁꯥꯏ ꯕꯦꯁ ꯑꯣꯏꯔꯤꯕ ꯁꯤꯒꯤ 2ꯁꯦ ꯁꯤꯗꯩꯁꯤꯗ ꯁꯤ ꯑꯔꯦꯝꯕꯁꯦ ꯁꯤ 1ꯁꯦ ꯑꯦꯛꯁꯄꯣꯅꯦꯟ ꯑꯣꯏꯅ ꯇꯞꯄꯅꯦꯕ ꯃꯔꯝ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯥꯗꯣꯛꯄꯒꯤ ꯃꯑꯣꯡꯁꯦ ꯁꯤꯅꯤꯀꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁꯥꯗꯣꯛꯑ ꯌꯦꯡꯖꯦꯕ ꯍꯥꯟꯅ ꯐꯤꯕꯝꯗꯨ ꯇꯥꯕ꯭ꯔꯥ ꯌꯦꯡꯖꯦꯕ ꯄꯋꯥꯔ ꯑꯅꯤꯁꯤ ꯊꯪꯅꯔꯤꯁꯤ ꯄꯨꯔꯤꯅꯔꯅꯤ ꯍꯥꯏꯗꯥꯏꯅꯦ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯁꯤꯗ 2 ꯄꯋꯥꯔ 1 ꯑꯃ ꯂꯩꯔꯦ ꯑꯗꯨꯗꯤ ꯀꯌꯥ ꯇꯥꯔꯦ ꯁꯤ 2 4 9 ꯇꯥꯔꯕ ꯑꯗꯨꯗꯤ ꯁꯤ 2 ꯄꯋꯥꯔ 1 ꯑꯗꯨ ꯀꯌꯥ ꯇꯥꯔꯦ ꯕꯦꯁ ꯃꯥꯟꯅꯔꯗꯤ ꯇꯤꯁꯅꯦ ꯍꯥꯏꯗꯥꯏꯅꯦ ꯑꯦꯛꯁꯄꯣꯅꯦꯟꯅꯤꯁꯦ ꯑꯗꯨꯗꯤ 2 8 ꯀ 1 ꯀꯌꯥ ꯇꯥꯔꯦ ꯍꯥꯟꯅ ꯐꯤꯕꯝꯗꯨ ꯇꯥꯗ꯭ꯔꯣꯁꯦ ꯑꯩꯀꯣ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯐꯤꯕꯝꯗꯤ ꯀꯥꯏꯍꯟꯕ ꯌꯥꯗꯕꯅꯤꯅ ꯁꯨꯃꯥꯏꯅ ꯁꯥꯗꯣꯛꯑꯦꯕ ꯑꯔꯦꯝꯕ ꯌꯥꯎꯔꯒꯅ ꯀꯃꯥꯏꯅ ꯊꯝꯃꯤ ꯁꯤꯁꯤꯡꯁꯤ ꯃꯨꯟꯅ ꯌꯦꯡꯉꯣ ꯁꯤꯗꯅꯦꯕ ꯁꯥꯇ꯭ꯔꯁꯤꯡ ꯌꯥꯝꯅ ꯉꯥꯎꯅꯔꯤꯁꯦ ꯑꯩꯅ ꯑꯣꯐꯂꯥꯏꯟꯗ ꯊꯥꯛꯀꯥꯟꯗꯁꯨ ꯃꯈꯣꯡ ꯁꯦꯡꯗꯕ ꯁꯥꯇ꯭ꯔꯁꯤꯡꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯉꯥꯎ ꯂꯩꯌꯦꯕꯀꯣ ꯈꯔ ꯃꯈꯣꯡ ꯁꯦꯡꯒ ꯂꯩꯕ ꯁꯥꯇ꯭ꯔꯁꯤꯡꯗꯅ ꯑꯩ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯛꯑꯦ ꯍꯥꯏꯗꯣꯏꯅꯤ ꯁꯤ ꯖꯒꯥꯁꯤꯀꯣ ꯃꯈꯣꯡ ꯁꯦꯡꯗꯕ ꯁꯥꯇ꯭ꯔꯁꯤꯡꯗꯗꯤ ꯉꯥꯎꯋꯦꯕ ꯁꯤ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯗꯨꯗꯤ ꯑꯩ ꯀꯩꯅꯣꯝ ꯑꯃꯨꯛꯀ ꯂꯥꯁ ꯑꯣꯏꯅꯀꯣ ꯈꯔ ꯁꯣꯟꯕ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯐꯣꯀꯁ ꯇꯧꯔꯒ ꯑꯃꯨꯛꯀ ꯑꯩ ꯍꯥꯏꯒꯦꯕ ꯁ꯭ꯋꯥꯏ ꯖꯒꯥꯁꯤ ꯁꯨꯃꯥꯏꯅ ꯁꯦ 2 ꯄꯋꯥꯔ 3 7 6 ꯀ ꯍꯥꯏꯔꯁꯤꯅꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯁꯥꯗꯣꯛꯅꯤꯡꯉꯤꯁꯤꯅ 2 ꯄꯋꯥꯔ ꯀ꯭ꯌꯨꯕꯇ ꯁꯥꯗꯣꯛꯅꯤꯡꯉꯦꯕ ꯑꯗꯨꯗꯤ ꯁꯤ ꯀ꯭ꯌꯨꯕꯇ ꯁꯥꯗꯣꯛꯅꯤꯡꯉꯦꯕ ꯁꯤ 3 ꯅꯠꯇ꯭ꯔꯥ ꯁꯤ 3ꯁꯤꯅ ꯁꯤꯗꯤ ꯌꯦꯟ ꯇꯥꯔꯦ ꯉꯁꯥꯏ ꯇꯧꯔꯤꯁꯤ ꯑꯗꯨ ꯉꯥꯛꯇꯅꯤꯀꯣ 3ꯁꯤꯅ 3 7 6 ꯌꯦꯟꯊꯣꯛ ꯑꯊꯨꯡꯕꯗꯨ ꯄꯨꯊꯣꯛ ꯑꯍꯨꯝ 23 ꯀꯨꯟꯊ꯭ꯔꯥ ꯇꯔꯨꯛ ꯂꯩꯔꯦ ꯑꯍꯨꯝ 9 13 ꯀꯣ ꯂꯦꯝꯕ꯭ꯔꯥ ꯂꯦꯝꯗꯦꯀꯣ ꯑꯗꯨꯒ ꯀꯨꯟꯊ꯭ꯔꯥ ꯇꯔꯨꯛ ꯂꯩꯇꯦ ꯑꯩ ꯁꯣꯏꯔꯦꯀꯣ ꯌꯦꯟꯅꯕꯁꯤ ꯁꯣꯏꯖꯅ ꯁꯣꯏꯔꯦ ꯑꯍꯨꯝ 23 ꯀꯨꯟꯊ꯭ꯔꯥ ꯇꯔꯨꯛ ꯂꯩꯔꯦꯀꯣ 12ꯅꯦꯕ 3 5 15 ꯅꯠꯇ꯭ꯔꯣ ꯑꯃ ꯂꯩꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯦ
ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯦꯛꯁꯄꯣꯅꯦꯟꯁꯦ 2 ꯀ꯭ꯌꯨꯕꯇ ꯁꯥꯗꯣꯛꯇꯧꯔꯕꯅꯤꯅ 2 ꯄꯋꯥꯔ ꯁꯝꯊꯤꯡ ꯂꯩꯔꯝꯕꯁꯦ 2 ꯀ꯭ꯌꯨꯕꯇ ꯁꯥꯗꯣꯛꯇꯧꯔꯕꯅꯤꯅ ꯑꯊꯨꯡꯕꯗꯨꯅ ꯁꯤꯗ ꯊꯝꯅꯤ ꯍꯥꯏꯕꯅꯦꯕ ꯀꯔꯤꯒꯨꯝꯕ ꯑꯔꯦꯝꯕ ꯌꯥꯎꯔꯛꯑꯒꯗꯤ ꯏꯟꯇꯨ ꯍꯥꯏꯔꯒ ꯁꯤ ꯕꯦꯁ ꯑꯣꯏꯔꯤꯕ ꯍꯥꯟꯅ ꯂꯩꯔꯤꯕ ꯕꯦꯁ 2ꯁꯦ ꯁꯤꯗ ꯑꯔꯦꯝꯕꯗꯣ ꯑꯦꯛꯁꯄꯣꯅꯦꯟꯗꯣ ꯁꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯅꯦꯕ ꯑꯗꯨꯗꯤ ꯌꯥꯔꯦ ꯁꯤꯅꯦꯕ ꯁꯥꯗꯣꯛꯄ ꯍꯥꯏꯁꯦ ꯀꯔꯤꯒꯨꯝꯕ ꯑꯔꯦꯝꯕꯁꯦ ꯍꯦꯛ ꯌꯥꯎꯔꯝꯗ ꯇꯥꯔꯕ ꯑꯔꯦꯝꯕ ꯌꯥꯎꯔꯝꯗ꯭ꯔꯒꯗꯤ ꯑꯔꯦꯝꯕꯁꯦ ꯂꯧꯊꯣꯛꯑ ꯁꯨꯝ ꯊꯝꯃ ꯂꯣꯏꯔꯦ ꯑꯔꯦꯝꯕ ꯌꯥꯎꯔꯒꯅ ꯏꯟꯇꯨ ꯁꯥꯏꯟꯁꯦ ꯁꯤꯖꯤꯟꯅꯔꯒ ꯁꯤꯒꯤ ꯕꯦꯁ ꯑꯣꯏꯔꯤꯕ 2ꯗꯨ ꯏꯕꯤꯔꯅꯤ ꯑꯔꯦꯝꯕꯗꯨ ꯁꯤꯗ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯅꯦ ꯁꯤꯅ ꯑꯊꯨꯡꯕꯗꯨꯅ ꯁꯤ ꯊꯝꯕ ꯍꯩꯔꯦꯀꯣꯁꯦ ꯁꯤꯈꯛ ꯍꯩꯔꯣ ꯑꯗꯨꯗꯤ ꯌꯥꯔꯦ ꯑꯗꯨꯗꯤ ꯂꯣꯏꯔꯦꯀꯣ ꯑꯣꯀꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯑꯪꯀꯁꯤꯗ ꯂꯥꯛꯑꯁꯤ ꯍꯧꯖꯤꯛ ꯄꯣꯏꯟꯁꯦ ꯑꯩꯈꯣꯏ ꯑꯪꯀꯗ ꯇꯧꯗꯣꯏꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ 5 ꯌꯦꯟꯕꯅꯤ 5 ꯌꯦꯟꯕꯅꯤꯅ ꯑꯩꯈꯣꯏ ꯔꯤꯃꯦꯟꯗꯔ 1 ꯅꯠꯇ꯭ꯔꯒ -1 ꯇꯥꯕ ꯊꯤꯔꯛꯀꯗꯣꯏꯅꯤ ꯑꯗꯨꯃ 6ꯇ ꯁꯥꯗꯣꯛꯄꯗꯤ ꯉꯝꯗꯦ 2 ꯄꯋꯥꯔꯗ 2 ꯄꯋꯥꯔ 1 2 1 2 2 ꯁ꯭ꯀ꯭ꯋꯥꯔ 4 2 ꯀ꯭ꯌꯨꯕ ꯀꯌꯥꯅꯣ 8 ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯨꯗꯤ ꯑꯩꯈꯣꯏ 5 ꯈ꯭ꯋꯥꯏ ꯅꯛꯅꯕ 4 ꯅꯠꯇ꯭ꯔꯒ 6 ꯇꯥꯅꯕ ꯍꯣꯠꯅꯕꯗ 2 ꯁ꯭ꯀ꯭ꯋꯥꯔꯗ ꯁꯥꯗꯣꯛꯄ ꯌꯥꯔꯦ ꯑꯗꯨꯅ 2 ꯁ꯭ꯀ꯭ꯋꯥꯔ ꯁꯥꯗꯣꯛꯄꯅꯦ 2 ꯁ꯭ꯀ꯭ꯋꯥꯔ ꯁꯥꯗꯣꯛꯑꯗꯤ ꯑꯩꯈꯣꯏ ꯀꯩꯗꯧꯅꯤ ꯍꯥꯏ ꯉꯁꯥꯏ ꯇꯧꯕꯗꯣ ꯍꯥꯟꯅ ꯂꯩꯔꯝꯃꯤꯁꯤ ꯀꯩꯅꯣ ꯍꯥꯟꯅ ꯂꯩꯔꯝꯃꯤꯁꯤ 372 ꯅꯠꯇ꯭ꯔꯥ ꯍꯥꯟꯅ ꯂꯩꯔꯤꯕ ꯑꯦꯛꯁꯄꯣꯅꯦꯟꯁꯤꯗ ꯁꯤꯒꯤ 2ꯁꯤꯅ ꯌꯦꯟ ꯇꯥꯔꯦ ꯁꯤꯒꯤ 2ꯁꯤꯅ ꯌꯦꯜꯂꯣ ꯑꯗꯨꯗꯤ 2 ꯌꯦꯜꯂꯒ ꯑꯗꯨꯗꯤ 2 ꯌꯦꯜꯂꯗꯤ 53 32 23 ꯂꯩꯔꯝꯃꯦ 2 23 ꯑꯗꯨꯗꯤ ꯆꯞ ꯆꯥꯅ ꯌꯥꯔꯦꯀꯣ ꯑꯗꯨꯗꯤ ꯑꯦꯛꯁꯄꯣꯅꯦꯟꯗꯨ ꯑꯊꯨꯡꯕꯗꯤ ꯁꯤꯗ ꯂꯥꯛꯑꯅꯤ ꯑꯔꯦꯝꯕ ꯌꯥꯎꯗ꯭ꯔꯗꯤ ꯏꯟꯇꯨ ꯁꯥꯏꯟ ꯁꯤꯖꯤꯟꯅꯔ ꯊꯝꯕꯗꯨ ꯊꯝꯃꯔꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯂꯥꯛꯑꯣ ꯑꯪꯀꯁꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛꯁꯤ ꯀꯩꯗꯧꯔꯦ ꯁꯤ ꯃꯅꯨꯡꯁꯤ ꯀꯌꯥ ꯇꯥꯔꯦ 2 ꯁ꯭ꯀ꯭ꯋꯥꯔꯗꯤ 4 ꯇꯥꯔꯦ 4ꯗ ꯑꯣꯏꯅ ꯇꯥꯛꯈ꯭ꯔꯅꯤ 1 ꯄꯋꯥꯔ 8 6 5 ꯑꯗꯣ 5ꯅ ꯁꯤꯗꯤ ꯌꯦꯜꯂ ꯔꯤꯃꯦꯟꯗꯔ ꯀꯌꯥ ꯇꯥꯔꯦꯁꯦ 5ꯅ 4ꯗ ꯌꯦꯜꯂꯗꯤ ꯉꯁꯥꯏ ꯔꯤꯃꯦꯟꯗꯔ -1 ꯇꯥꯔꯦꯀꯣ ꯑꯗꯨꯗꯤ ꯔꯤꯃꯦꯟꯗꯔꯅ ꯃꯍꯨꯠ ꯁꯤꯜꯂ ꯊꯝꯃꯅꯤ ꯍꯥꯏꯗꯅ 4ꯒꯤ ꯃꯍꯨꯠꯇ ꯔꯤꯃꯦꯟꯗꯔ -1 ꯃꯍꯨꯠ ꯁꯤꯜꯂꯅꯤ ꯃꯉꯣꯟꯗ ꯑꯣꯏꯅ ꯇꯞꯈ꯭ꯔꯅꯦꯕ ꯁꯤꯒꯤ 186 ꯍꯥꯏꯕ ꯑꯦꯛꯁꯄꯣꯅꯦꯟꯁꯦ ꯀꯣ ꯑꯗꯨꯗꯤ -1ꯗ ꯇꯞꯄꯤꯁꯤ ꯏꯚꯟ ꯅꯝꯕꯔ ꯑꯣꯏꯔꯦꯀꯣ -1ꯗ ꯏꯚꯟ ꯅꯝꯕꯔ ꯇꯞꯄꯒꯗꯤ ꯚꯦꯂꯨꯗꯣ ꯏꯚꯟ ꯅꯝꯕꯔ ꯑꯣꯏꯔꯒꯗꯤ 1 ꯇꯥꯔꯅꯤ ꯑꯗꯨꯗꯤ 5ꯅ 1ꯗ ꯌꯦꯜꯂꯗꯤ ꯔꯤꯃꯦꯟꯗꯔ ꯌꯦꯟ ꯌꯥꯗ꯭ꯔꯕꯅꯤꯅ 1ꯗ ꯑꯗꯨꯝ ꯂꯦꯝꯃꯅꯤ ꯔꯤꯃꯦꯟꯗꯔ 1 ꯁꯨꯃꯥꯏꯅ ꯇꯧꯔꯛꯄ ꯂꯣꯏꯔꯦ ꯍꯟꯗꯛꯁꯦ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯃꯨꯟꯅ ꯌꯦꯡꯉꯨꯔꯣꯀꯣ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯕꯗꯣ -1ꯗ ꯇꯞꯄꯤꯕ ꯑꯦꯛꯁꯄꯣꯅꯦꯟꯗꯨ ꯑꯣꯠ ꯑꯣꯏꯔꯒꯅ -1 ꯊꯣꯛꯂꯛꯀꯅꯤ ꯏꯚꯟ ꯑꯣꯏꯔꯝꯃꯒꯅ 1 ꯑꯗꯨꯝ ꯇꯥꯔꯛꯀꯅꯤ ꯑꯗꯨ 1ꯗꯗꯤ ꯑꯦꯅꯤ ꯅꯝꯕꯔ ꯇꯞꯅꯤꯡꯕ ꯇꯞꯆꯧꯕꯀꯣ ꯃꯣꯏꯁꯤ 1 ꯇꯥꯏ ꯑꯗꯨꯅꯅꯤ ꯑꯩꯅ ꯁꯤꯒꯤ ꯑꯦꯛꯁꯄꯣꯅꯦꯟ ꯌꯥꯎꯕꯒꯤ ꯃꯇꯥꯡꯗꯗꯤ ꯃꯈꯥꯗ ꯌꯦꯜꯂꯤꯕ ꯗꯤꯚꯥꯏꯖꯔꯁꯦ ꯃꯥꯒꯤ ꯈ꯭ꯋꯥꯏ ꯅꯛꯅꯕ ꯔꯤꯃꯦꯟꯗꯔ 1 ꯅꯠꯇ꯭ꯔꯒ ꯔꯤꯃꯦꯟꯗꯔ -1 ꯇꯥꯅꯕ ꯃꯑꯣꯡꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯟꯗꯣꯛꯄ ꯌꯥꯕ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ ꯍꯥꯏꯁꯦꯀꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯇꯥꯛꯑꯦ ꯊꯤꯑꯣꯔꯤ ꯈꯔ ꯀꯣ ꯀꯣꯏꯁꯟ ꯃꯌꯥꯝ ꯅꯩꯅꯔꯀꯥꯟꯗꯁꯨ ꯍꯦꯟꯅ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤꯅꯦꯕꯀꯣ ꯑꯗꯣ ꯁꯤꯁꯤꯡꯁꯦ ꯈꯪꯉꯦꯀꯣ ꯀꯣꯏꯁꯟ ꯃꯈꯜ ꯈꯔ ꯄꯥꯏꯖꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯣꯏꯁꯟ ꯈꯔ ꯄꯥꯏꯁꯤ ꯀꯣꯏꯁꯟ ꯅꯝꯕꯔ ꯍꯧꯖꯤꯛ ꯔꯤꯃꯦꯟꯗꯔ ꯄꯨꯊꯣꯛꯄꯗ ꯑꯍꯥꯟꯕꯗ ꯁꯤ ꯌꯦꯟꯒꯗꯕ ꯌꯥꯎꯔꯝꯗ꯭ꯔꯦ ꯁꯤꯒꯤꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯌꯦꯟꯗꯣꯏꯅꯤ ꯍꯥꯏꯔꯣ ꯑꯗꯨ ꯇꯥꯔꯗꯤ ꯍꯧꯔꯁꯤꯀꯣ ꯑꯗꯣ ꯑꯍꯥꯟꯕꯒꯤ ꯔꯣꯃꯥꯟ ꯅꯝꯕꯔ 1ꯁꯦ ꯑꯩꯈꯣꯏ ꯈꯣꯠꯂꯁꯤ 25 ꯄꯋꯥꯔ 48 ꯁꯤꯗ 8 ꯌꯦꯟꯗꯣꯏꯅꯦꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯇꯥꯛꯏꯗꯨ ꯀꯌꯥꯅꯣ ꯑꯩꯈꯣꯏꯅ ꯇꯧꯒꯤ ꯃꯦꯊꯠꯇꯣ ꯀꯌꯥꯅꯣ 8ꯅ 25ꯇ ꯌꯦꯜꯂꯦꯀꯣ 8ꯅ 25 ꯌꯦꯜꯂ ꯔꯤꯃꯦꯟꯗꯔ ꯀꯌꯥ ꯇꯥꯏ ꯑꯝꯇ ꯍꯥꯏꯔꯣ 9 3 12 ꯅꯠꯇ꯭ꯔꯣ 9 3 12 ꯔꯤꯃꯦꯟꯗꯔ 1 ꯅꯠꯇ꯭ꯔꯣ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ 25ꯇ 8ꯅ ꯌꯦꯜꯂꯣꯕ 9 3 12 ꯑꯗꯨꯗꯤ ꯔꯤꯃꯦꯟꯗꯔꯁꯤ 1 ꯂꯦꯝꯗ꯭ꯔꯣ ꯔꯤꯃꯦꯟꯗꯔ 1ꯗꯨꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯅꯤ ꯍꯥꯏꯕꯅꯦꯕꯀꯣ ꯍꯩꯔꯀꯥꯟꯗ ꯈꯔ ꯊꯨꯅ ꯑꯃꯨꯛ ꯍꯣꯠꯂꯁꯤ ꯔꯤꯃꯦꯟꯗꯔ 1ꯗꯨꯗ ꯑꯣꯏꯅ ꯄꯋꯥꯔꯁꯤ ꯇꯞꯈ꯭ꯔꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯤ 1ꯗ ꯑꯦꯅꯤ ꯄꯋꯥꯔ ꯇꯞꯄꯗꯤ 1 ꯇꯥꯔꯅꯤ 1ꯗ 8 ꯌꯦꯜꯂꯗꯤ ꯔꯤꯃꯦꯟꯗꯔꯗ ꯑꯗꯨꯝ 1ꯗ ꯑꯗꯨꯝ ꯂꯦꯝꯖꯔꯅꯤ ꯁꯤ ꯅꯠꯇ꯭ꯔꯥ ꯀꯣꯏꯁꯟ ꯅꯝꯕꯔ 1ꯁꯤ ꯃꯈꯣꯏ ꯈꯣꯠꯄ ꯂꯣꯏꯔꯦ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯁꯦ ꯀꯣꯏꯁꯟ ꯅꯝꯕꯔ 1ꯁꯤ ꯂꯥꯛꯏꯀꯣ ꯁꯦ ꯃꯊꯪꯗ 1ꯁꯤ ꯂꯣꯏꯔꯦ ꯃꯊꯪ ꯁꯤ ꯃꯨꯠꯊꯠꯂꯁꯤ 1 ꯂꯣꯏꯔꯗꯤꯀꯣ ꯃꯊꯪ 2 ꯑꯃꯨꯛ ꯍꯣꯠꯁꯤ ꯔꯣꯃꯥꯟ ꯅꯝꯕꯔ 2ꯁꯤꯅ ꯀꯔꯤ ꯍꯥꯏꯕ 2 ꯄꯋꯥꯔ 1 8 18 9 ꯌꯦꯜꯂꯣ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯣ 9ꯅ ꯌꯦꯜꯂꯦ 9 ꯌꯦꯟꯕꯗ ꯔꯤꯃꯦꯟꯗꯔ 1 ꯅꯠꯇ꯭ꯔꯒ -1 ꯇꯥꯍꯟꯒꯦꯗꯤ 9ꯗꯒꯤ ꯆꯥꯎꯈꯠꯄ 10 9ꯗꯒꯤ ꯑꯃ ꯍꯟꯊꯕ 8 ꯑꯅꯤꯁꯤ ꯃꯅꯨꯡꯗ ꯁꯥꯗꯣꯛ ꯌꯥꯎꯔꯦ ꯁꯤ 2 ꯄꯋꯥꯔꯗꯅꯤ ꯂꯩꯁꯤꯀꯣ ꯑꯗꯨ 2 ꯀ꯭ꯌꯨꯕꯇ 8 ꯁꯥꯗꯣꯛ ꯌꯥꯔꯝꯒꯅꯤ ꯀꯣ ꯌꯥꯔꯦꯀꯣ ꯑꯗꯨꯅ 8ꯁꯤ 8ꯇ ꯁꯥꯗꯣꯛꯅꯕ ꯍꯣꯠꯅ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯈꯟꯒꯗꯕ ꯌꯦꯜꯂꯤꯕ 9ꯁꯦ ꯁꯤꯗꯒꯤ ꯊ꯭ꯔꯨ ꯌꯦꯡꯉꯛꯀꯅꯦꯕ ꯑꯗꯨꯇꯥꯔꯗꯤ ꯀꯩꯗꯧꯔꯁꯦ ꯑꯩꯈꯣꯏꯅ 8ꯇ ꯁꯥꯗꯣꯛꯀꯦ ꯍꯥꯏꯇꯥꯔꯦ 2 ꯀ꯭ꯌꯨꯕꯅꯦꯕ ꯑꯗꯨ ꯇꯥꯔꯗꯤ 2 ꯀ꯭ꯌꯨꯕ ꯑꯣꯏꯅ ꯊꯝ ꯇꯥꯔꯦ 2 ꯀ꯭ꯌꯨꯕ ꯇꯥꯍꯟꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯁꯤꯒꯤ ꯀ꯭ꯌꯨꯕꯇ ꯁꯥꯗꯣꯛꯇꯧꯔꯕꯅꯤꯅ ꯁꯤ 3ꯁꯤꯅ ꯍꯥꯟꯅꯒꯤ ꯑꯦꯛꯁꯄꯣꯅꯦꯟ 18 ꯌꯦꯜꯂꯗꯤ ꯀꯌꯥ ꯐꯪꯉꯦ 3ꯅ 18 ꯌꯦꯜꯂꯗꯤ ꯑꯍꯨꯝ 3 18 ꯑꯗꯣ ꯑꯊꯨꯡꯕꯗ ꯊꯝꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯊꯨꯡꯕꯁꯤ ꯊꯝꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯑꯔꯦꯝꯕꯗꯤ ꯌꯥꯎꯗ꯭ꯔꯦꯕ 0 ꯂꯩꯕ ꯑꯔꯦꯝꯕ ꯌꯥꯎꯗ꯭ꯔꯦ ꯇꯣꯛꯑꯦ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯀꯌꯥ ꯇꯥꯔꯦꯁꯦ ꯑꯗꯨꯗꯤ ꯃꯊꯛꯁꯤ 2 ꯀ꯭ꯌꯨꯕꯇꯤ 8 ꯅꯠꯇ꯭ꯔꯣ 8 ꯄꯋꯥꯔ 6 ꯂꯥꯛꯑꯅꯤ
9 lo 9 80 la di remainder se kya na se 9 si 80 la di remainder se -1 ta ro mawani aman da ni na -1 ni ta ni power 6 adu di -1 ta is even wara mina wala ni 1 na 9 la di remainder 1 ta ni suma line ko pe because ai for ni ala ko wana tu sima so ai yan ta le lo re men ko lai ko sa hꯧꯖꯤꯛꯀꯤ ꯊꯤꯑꯣꯔꯤꯗꯤ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯔꯒꯗꯤ ꯂꯥꯏꯔꯝꯒꯅꯤ ꯈꯜꯂꯦ ꯑꯗꯨꯅ ꯁꯤ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯇꯨꯒꯤꯁꯤ ꯌꯥꯔꯦ ꯊ꯭ꯔꯤꯗ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯊ꯭ꯔꯤꯗ ꯀꯔꯤ ꯍꯥꯏꯅꯣ ꯃꯥ ꯍꯥꯏꯁꯦ 2 power 21ꯗ 9 ꯌꯦꯟꯕ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ 2 power 21ꯗ 9 ꯌꯦꯟꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯗꯤ 9 ꯌꯦꯟꯕꯗꯤ ꯉꯁꯥꯏ ꯀꯅꯥꯗ ꯁꯥꯗꯣꯛ ꯌꯥꯒꯦ 9ꯒꯤ 9 ꯌꯦꯜꯂꯒꯗꯤ 2 ꯀ꯭ꯌꯨꯕ 8ꯗ ꯁꯥꯗꯣꯛ 2 ꯀ꯭ꯌꯨꯕ ꯏꯀꯣꯜ ꯇꯨ 8 ꯇꯥꯔꯦ 8ꯗ 9 ꯌꯦꯜꯂꯒꯗꯤ 8ꯗ 9 ꯌꯦꯜꯂꯒꯗꯤ ꯔꯤꯃꯦꯟꯗꯔꯗ ꯍꯣꯔꯦꯟ -1 ꯇꯥꯔꯛꯀꯗꯣꯏꯅꯦꯕ ꯀꯣ ꯔꯤꯃꯦꯟꯗꯔ -1 ꯅꯠꯇ꯭ꯔꯒ 1 ꯇꯥꯕ ꯊꯤꯌꯨ ꯍꯥꯏꯕꯅꯤꯅ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯁꯤ ꯌꯥꯔꯦ ꯈꯪꯉꯦꯗ ꯇꯣꯏꯅ ꯏꯔꯨꯕꯁꯤ ꯅꯣꯏ ꯍꯩꯔꯝꯃꯅꯤ ꯈꯜꯂꯦ ꯑꯩꯅ 2 ꯀ꯭ꯌꯨꯕꯇ ꯁꯥꯗꯣꯛ 2 ꯀ꯭ꯌꯨꯕꯇ ꯁꯥꯗꯣꯛꯑꯗꯤ ꯁꯤ ꯀ꯭ꯌꯨꯕꯁꯤꯅ ꯁꯤ 21 ꯌꯦꯟꯊꯣꯛꯑꯗꯤ ꯀꯌꯥ ꯊꯨꯡꯉꯦ 7 ꯊꯨꯡꯗ꯭ꯔꯥ ꯑꯊꯨꯡꯕ 7ꯗꯣ ꯑꯊꯨꯡꯕ 7ꯗꯣ ꯁꯤꯗ ꯇꯞꯄꯅꯦ ꯑꯔꯦꯝꯕ ꯌꯥꯎꯗ꯭ꯔꯗꯤ ꯏꯟꯇꯨ ꯊꯝꯕꯗꯨ ꯇꯧꯔꯔꯣꯏ ꯑꯗꯨꯗꯤ 2 ꯀ꯭ꯌꯨꯕꯇ 8 power 7 ꯂꯥꯛꯑꯅꯤ 9 ꯌꯦꯜꯂꯣ 9ꯅ 8 ꯌꯦꯜꯂꯗꯤ ꯔꯤꯃꯦꯟꯗꯔ ꯀꯌꯥꯅꯣ -1 ꯑꯣꯏꯅ ꯇꯞꯄꯅꯤ 7ꯗꯤ ꯑꯗꯨ -1ꯗ ꯇꯞꯄꯤ ꯄꯋꯥꯔꯁꯨ ꯑꯣꯠ ꯑꯣꯏꯔꯦꯀꯣ ꯑꯣꯠ ꯑꯣꯏꯔꯕꯅꯤꯅ ꯍꯣꯔꯦꯟ ꯀꯩ ꯊꯣꯛꯑꯅꯤ -1 ꯊꯣꯛꯑꯅꯤ 9ꯅ -1 ꯌꯦꯜꯂꯤ ꯁꯤ ꯃꯊꯛꯇ ꯃꯥꯏꯅꯁ ꯂꯩꯔꯗꯤ ꯔꯤꯃꯦꯟꯗꯔ ꯄꯨꯊꯣꯛꯄꯁꯤ ꯀꯩꯗꯧꯋꯦꯕ ꯗꯤꯚꯥꯏꯖꯔꯗꯒꯤ ꯁꯤ ꯑꯗꯨꯝ ꯈꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯗꯅꯦ ꯁꯤ ꯑꯗꯨꯝ ꯇꯥꯛꯈ꯭ꯔꯕ ꯊꯤꯑꯣꯔꯤ ꯇꯥꯛꯄꯗ ꯂꯣꯏ ꯌꯥꯎꯔꯒ ꯂꯩ ꯄꯣꯠ ꯉꯥꯛꯇꯅꯦ ꯌꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯔꯤꯃꯦꯟꯗꯔ 8 ꯇꯥꯔꯦ ꯁꯤ ꯒ꯭ꯌꯥꯟ ꯇꯧꯏꯀꯣ ꯃꯌꯥꯝꯁꯦ ꯑꯦꯅꯤ ꯗꯥꯎꯠ ꯂꯩꯔꯒꯗꯤ ꯃꯌꯥꯝꯀꯣ ꯅꯣꯏꯅ ꯗꯥꯎꯠ ꯂꯩꯕ ꯖꯒꯥꯗꯣ ꯀꯃꯦꯟꯗꯀꯣ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯑꯞꯂꯣꯗ ꯇꯧꯔꯛꯑꯅꯤ ꯑꯗꯨꯒ ꯀꯃꯦꯟꯗꯨꯗ ꯁꯤ ꯖꯒꯥꯁꯦ ꯒ꯭ꯌꯥꯟ ꯈꯤꯇꯪ ꯇꯥꯗ꯭ꯔꯦ ꯑꯝꯇ ꯍꯟꯗꯅ ꯑꯃꯨꯛ ꯇꯥꯛꯄꯤꯔꯛꯅꯕ ꯍꯥꯏꯔꯛꯑꯒꯁꯨ ꯑꯗꯨꯝ ꯇꯥꯛꯀꯅꯦꯕꯀꯣ Number 4 ꯒꯤꯁꯦ ꯑꯃꯨꯛ ꯌꯦꯡꯉꯨ 35 power 37 ꯁꯤ 9 ꯌꯦꯜꯂꯦ ꯑꯗꯨ ꯁꯤꯗꯤ 9 ꯌꯦꯜꯂꯣ 9 ꯃꯥꯄꯟ ꯃꯔꯤ 30 -1 ꯂꯦꯝꯗꯣ ꯔꯤꯃꯦꯟꯗꯔꯁꯤ -1 ꯇꯥꯗ꯭ꯔꯣ 9ꯅ 35 ꯌꯦꯟꯕꯗ ꯑꯗꯨ ꯔꯤꯃꯦꯟꯗꯔꯗꯨꯅ ꯃꯉꯣꯟ ꯁꯤꯟꯈ꯭ꯔꯅꯤ ꯑꯗꯨ ꯑꯦꯛꯁꯄꯣꯅꯦꯟ 37 ꯂꯥꯛꯑꯅꯤ 9 ꯌꯦꯜꯂꯣ ꯑꯗꯨ ꯇꯥꯔꯗꯤ -1ꯗ 30 power ꯑꯣꯏꯔꯗꯤ -1 ꯂꯥꯛꯑꯅꯤ ꯀꯣ ꯑꯗꯨꯗꯤ ꯔꯤꯃꯦꯟꯗꯔ ꯄꯨꯊꯣꯛꯀꯦ ꯇꯥꯔꯗꯤ ꯃꯥꯏꯅꯁ ꯌꯥꯎꯔꯗꯤ ꯁꯨꯃꯥꯏꯅ 9ꯗꯒꯤ 30 ꯈꯥꯏꯗꯣꯛꯑꯅꯤ ꯂꯥꯏꯔꯤꯛꯀꯨꯝ ꯃꯌꯥꯝꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯒꯤ ꯀꯣꯏꯁꯟꯁꯤꯡꯁꯤ ꯑꯔꯥꯏꯕ ꯂꯦꯚꯦꯜꯅꯤ ꯑꯗꯨ ꯃꯊꯪ ꯈꯤꯇꯪ ꯂꯨꯈꯠꯄꯒꯨꯝꯕ ꯑꯗꯨꯝ ꯌꯦꯡꯁꯤꯀꯣ ꯌꯥꯔꯦ ꯁꯤ ꯑꯃꯨꯛ ꯌꯦꯡꯉꯣ ꯁꯤꯒꯤ ꯀꯣꯏꯁꯟ ꯑꯃꯨꯛꯁꯨ ꯔꯣꯃꯥꯟ ꯅꯝꯕꯔꯁꯤ ꯌꯦꯡꯁꯤ 1ꯗ ꯍꯥꯏꯁꯤ ꯀꯩꯅꯣ 2 power 42 ꯁꯤꯗ 33 ꯌꯦꯡꯗꯣꯔꯦ ꯁꯤꯅ ꯀꯣꯏꯁꯟ ꯒ꯭ꯔꯨꯞ ꯑꯃꯅꯦꯀꯣ ꯁꯤꯒꯤ ꯔꯣꯃꯥꯟ ꯅꯝꯕꯔ 1ꯁꯦ ꯑꯃꯨꯛ ꯄꯣꯠꯁꯤꯕ ꯑꯩꯈꯣꯏ 2 power 42 ꯁꯤꯗꯩꯁꯤꯗ ꯀꯩꯗꯧꯕ 33 ꯌꯦꯡꯗꯣꯔꯦꯕꯀꯣ ꯑꯗꯨ ꯉꯁꯥꯏ ꯇꯧꯕꯗꯣ 33 ꯌꯦꯜꯂꯒꯗꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯥꯗꯣꯛ 33 ꯌꯦꯜꯂꯒꯗꯤ ꯃꯥꯒꯤ ꯃꯅꯥꯛ ꯅꯛꯄꯗ 30 ꯒ 4 ꯍꯦꯟꯒꯠꯄꯗ ꯑꯃ ꯍꯟꯊꯕꯗ ꯍꯥꯏꯔꯒꯅ 32 ꯁꯤ 2 power ꯀꯌꯥꯗ ꯌꯥꯏ 2 power 3 8 2 power 4 16 2 power 5ꯇ ꯁꯥꯗꯣꯛ ꯌꯥꯗ꯭ꯔꯣ ꯑꯗꯨꯅ 32 ꯇꯥꯍꯟꯕꯁꯤ ꯉꯝꯃꯦꯕ ꯀꯅꯥꯗ 2 power 5ꯇ ꯁꯥꯗꯣꯛꯑꯗꯤ ꯑꯗꯨ ꯁꯤ ꯑꯩꯈꯣꯏꯅ ꯎꯒꯗꯧꯅꯦꯕꯀꯣ ꯁꯤ ꯅꯥꯀꯟꯗ ꯑꯦꯛꯁꯇ꯭ꯔꯥ ꯅꯣꯂꯦꯖ ꯁꯤꯅꯦ ꯋꯥꯈꯜ ꯈꯟꯕ ꯍꯥꯏꯁꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯁꯤ ꯈꯟ ꯉꯝꯃꯒꯗꯤ ꯌꯥꯔꯦ ꯑꯗꯨꯗꯤ 2 power 5ꯇ ꯁꯥꯗꯣꯛꯑꯅꯤ ꯑꯗꯨ 5ꯇ ꯁꯥꯗꯣꯛꯑꯗꯤ 5ꯅ ꯉꯁꯥꯏ ꯍꯥꯟꯅ ꯂꯩꯔꯝꯃꯦ ꯑꯦꯛꯁꯄꯣꯅꯦꯟ 42 ꯌꯦꯡꯉꯅꯤ ꯑꯗꯨꯗꯤ 5ꯅ 42 ꯌꯦꯜꯂꯗꯤ 5 9 ꯅꯤꯐꯨ ꯑꯔꯦꯝꯕ ꯌꯥꯎꯔꯛꯑꯦꯀꯣ ꯑꯊꯨꯡꯕ 8ꯁꯤꯅ ꯁꯤ ꯊꯝꯃꯅꯤ ꯑꯗꯨꯒ ꯑꯔꯦꯝꯕ ꯌꯥꯎꯔꯛꯑꯒꯗꯤ ꯁꯤꯒꯤ ꯕꯦꯁ ꯑꯣꯏꯔꯤꯕ 2ꯗꯨꯗ 2 ꯍꯥꯏꯔꯛꯑꯒ ꯁꯤꯒꯤ ꯑꯦꯛꯁꯄꯣꯅꯦꯟ ꯂꯦꯝꯃꯛꯏꯕꯁꯦ ꯁꯤꯗ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯅꯦ ꯁꯨꯃꯥꯏꯅ ꯑꯩ ꯇꯥꯛꯈ꯭ꯔꯕ ꯉꯥꯛꯇꯅꯦꯕ ꯁꯤ ꯍꯥꯟꯅ ꯇꯥꯛꯑ ꯂꯩꯔꯕ ꯉꯥꯛꯇꯅꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯀꯩꯗꯧꯔꯦ ꯃꯈꯥꯗ 33 ꯌꯦꯟꯗꯣꯏꯅꯤ ꯑꯗꯨꯗꯤ 2 power 5 ꯁꯤꯗꯤ 32ꯅꯦꯕꯀꯣ 32 power 8 ꯂꯥꯛꯑꯅꯤ ꯏꯟꯇꯨ 2 ꯁ꯭ꯀ꯭ꯋꯥꯔꯗꯤ 4 ꯂꯥꯛꯑꯦ 33ꯅ ꯁꯤꯗꯤ ꯌꯦꯡꯉꯣ 33ꯅ ꯑꯩꯈꯣꯏ 32 ꯌꯦꯜꯂꯗꯤ ꯔꯤꯃꯦꯟꯗꯔ -1ꯅꯦꯕ ꯑꯗꯨꯗꯤ ꯔꯤꯃꯦꯟꯗꯔꯁꯤ ꯀꯩꯗꯧ ꯇꯥꯔꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯖꯒꯥꯁꯤ ꯃꯨꯠꯊꯠꯈ꯭ꯔꯒꯦꯀꯣ ꯔꯤꯃꯦꯟꯗꯔꯁꯤ ꯀꯩꯗꯧꯔꯦ ꯑꯗꯨꯗꯤ ꯔꯤꯃꯦꯟꯗꯔꯁꯤ ꯀꯩ ꯇꯥꯔꯦ ꯑꯩꯈꯣꯏꯁꯦ ꯁꯤꯗ ꯍꯣꯠꯂꯒꯦꯀꯣ 32ꯗ ꯌꯦꯜꯂꯗꯤ ꯔꯤꯃꯦꯟꯗꯔ -1 power ꯂꯥꯛꯑꯅꯤꯀꯣ ꯑꯗꯨꯒ ꯏꯟꯇꯨ 4 ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯃꯈꯥꯗ ꯌꯦꯜꯂꯤꯁꯤꯅ 33 ꯑꯗꯨꯗꯤ -1 ꯊꯥꯔꯇꯤꯁꯤ ꯏꯚꯟ ꯅꯝꯕꯔ ꯑꯣꯏꯔꯕꯅꯤ나 1 ꯂꯥꯛꯑꯅꯤ 1 ꯏꯟꯇꯨ 4 ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯃꯊꯛꯁꯤ 4 ꯇꯥꯔꯦ 4ꯗ 33 ꯌꯦꯜꯂꯣ ꯔꯤꯃꯦꯟꯗꯔ ꯀꯌꯥ ꯇꯥꯔꯦ 4 ꯔꯤꯃꯦꯟꯗꯔꯁꯦ ꯃꯉꯣꯟꯗꯤ ꯄꯤꯛꯑꯕꯅꯤꯅ ꯃꯊꯛꯀꯤꯁꯦ ꯑꯗꯨꯝ ꯔꯤꯃꯦꯟꯗꯔ ꯑꯗꯨꯝ 4 ꯑꯗꯨꯝ ꯂꯦꯝꯖꯔꯅꯤ ꯁꯨꯃꯥꯏꯅ ꯍꯣꯠꯀꯗꯕꯅꯤ ꯅꯝꯕꯔ 1ꯁꯤꯅ ꯀꯣ ꯌꯦꯡꯉꯣ ꯁꯤ ꯅꯝꯕꯔ 1ꯁꯦ ꯍꯌꯦꯡ ꯀꯣ ꯑꯗꯩ ꯑꯃꯨꯛ ꯅꯝꯕꯔ 2ꯁꯦ ꯑꯃꯨꯛ ꯇꯧꯁꯤ ꯅꯝꯕꯔ 2 ꯁꯤꯒꯤ ꯅꯝꯕꯔ 2ꯁꯤ ꯀꯃꯥꯏꯅ ꯍꯣꯠꯇꯣꯏꯕ 4
power 19 33 sama này là sai akwai CD kai ke dau tare akwai namu ke dau ni na hata ga din shi na ku sami 33 ne ne ko 4 power 1 to 4 square 16 4 cube kya 64 hai basing ji 33 ne nan da ne da 1 natraga minus 1 le mas TV ne ba 4 any power ko adu fangbra fangde to da fa ko ne khangi 2 power 5 to di 2 power 5 to di 32 time khangi aduna BSc 2 वर magadi 2 power 5 32 BSc na 2 वर di asida di BSc 4 ne aduna BSc 4 वर ma ja kun 2 da sado ko da ka wore yana rai ama ka hage si BSc 4 वर ma ja 4 any 4 power ji ti kan da remainder 1 minus 1 ta je lai ke 33 ne ma tam da si ma tang na aduga si 4 se apena 2 da sado di 2 power 5 di 32 ta bring am ne ere ko adu ta de ko ke do ta re apena si 4 da 4 power 99 le mi ja apena BS 4 se apena 2 da sado ko ni ani 4 ya apena 2 square tham ne da 4 mo ta apena 2 square tham ne aduga anani exponent 19 na mo le maka 33 ne mo ya ta le do ya अभी power ni puina di 2 power 30 la ni do 33 ni si matang jo re do ngasai hanna ngasai la ni 2 power 5 tong sa do 2 power 5 tong sa do go di 32 ta no ni do ha sa do di 5 si ni ko 5 30 le di ka no 30 to 5 ni la ni manga ta le kun sa na ta ya le me um le ne athum ba sabe no si thamo ha ne do aremba si aremba 3 na bs ori go 2 da exponent ta ko sini untuk ini yang siapa, apa? Pasti ini kunci loh, betul lagi. Kalau target di sini orang buat kiko matu cina. 2 power 5 di 32 power 7 into 250 li, maka dia di sini kaya 33. 33 di sini 32 di remainder kaya no minus 1 tahu. Remainder minus 1 itu power 7 tapi minus 1 dah 7 tapi ni sampai li. minus 1 tapi je और बदलने ना minus 1 थोड़ा नहीं minus 1 के एक बिना नहीं मतलब से क्या लाया तभी minus x अजुदी minus x से तार रिमेंडर को तो क्या तार गदी 33 डिग्री एक था दोनों minus और गदी अजुदी क्या तार से क्या इसी का हर तार को रिमेंडर से नहीं था मान बोल कर रहा देखो मैं आंसर अगर सीधा अपने नसीब कितना BS4 or modo BS4 or modo kana 2 do phase mar pe na tam da kana 2 power 5 di 2 power 5 di 32 da han nga me ha gi da ta ne usmana ko kan ka kan ma sang ni sigen ka dinu ko tam na kara kara ko pe ma ne pa mo theory bhal gyan da ni ka le ji matham number 3 sam column 0 ko ji ga na 2 power 35 ha ra sina t ne sidana mo ke do la tu ge ni power da sa do kuma tam ti ne ti ne ma remainder apna to de exponent ko ma yara di remainder se -1 na ka remainder 1 ta ba sida thi gi dong ne ha ado tu ge ni exponent sa do ko da ti ni manang na pa da ga di 11 na ka aman da ga ma ani sa do ko ngam da yaw gre ado da apna kai no to de ko se ha ta ga di sida another method ama use to ne sina new type ko sina mo ko से अनु बॉम्ब संग करनी चाहिए ये मो सीधा 2 power 34 है जिसने 2 power 1 into 2 power 34 है ये हमने को tn है जिसो 2 into अनि मंगा तारा ये को सा सीधा एक करना रहे 2 करना रहे karena anak kecil masih kita 2 करना इसी में कोई मार्क तो थम हो को सी खंडिन दिया दे अब तो agak sih kayak dengan orang sih kayak dengan orang kerja 2 power 34 सीधा करना नहीं है mbak hari ini mau sama ada satu power ada si power satu tiar ada power satu kali 2 square ada di si 2 jika 34 di 17 kami lo lalu mata si kata 4 power 17 taruh kami lo di remainder kata rasa remainder kami lo di remainder kata gimana kami lo di -1 remainder -1 dah remainder tu -1 taruh -1 dah 17 dah 4 ada remainder si kata orang exponential order ni na itu orang ni -1 order tak boleh -1 orang ni kami lo wah ada di remainder si kata rasa kata gini -1 kata ni ada kata remainder 4 remainder 4 tarik ko adu
ꯃꯁꯤ ꯔꯤꯃꯦꯟꯗꯔ ꯑꯁꯦꯡꯕ ꯔꯤꯃꯦꯟꯗꯔꯗꯨ ꯅꯠꯇꯦꯕ ꯉꯁꯥꯏ ꯀꯅꯥ ꯀꯛꯈꯤꯕ ꯇꯨꯅ ꯀꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯁꯦ ꯑꯅꯤꯃꯛꯁꯦ ꯇꯨꯅ ꯀꯛꯈꯤꯗ꯭ꯔꯣ ꯀꯛꯈꯤꯕ ꯇꯨꯗꯨꯅ ꯑꯃꯨꯛ ꯀꯩꯗꯧ ꯇꯥꯔꯦ ꯃꯇꯥꯡꯁꯤꯗ ꯑꯃꯨꯛ ꯄꯨꯔꯤꯁꯤꯜꯂꯅꯦꯕ ꯁꯤꯒꯤ ꯁ꯭ꯇꯦꯞꯁꯤꯅ ꯑꯃꯨꯛ ꯔꯤꯃꯦꯟꯗꯔꯁꯦ 4 ꯏꯟꯇꯨ 2 ꯍꯣꯜ 2 ꯍꯦꯟ ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯅ ꯑꯃꯨꯛ ꯃꯌꯥꯝꯗꯒꯤ ꯃꯥꯟꯕ ꯅꯤꯌꯣꯝ ꯑꯃ ꯉꯁꯥꯏ ꯇꯥꯛꯏꯗꯤ ꯃꯥꯅ ꯈꯤꯇꯪ ꯅꯤꯌꯣꯝ ꯑꯣꯟꯅꯕ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯅ ꯃꯥꯔꯛ ꯇꯧꯁꯤꯜꯂꯣ ꯁꯤ ꯅꯝꯕꯔ 3ꯒꯤꯁꯤꯃꯀꯣ ꯁꯨꯃꯥꯏꯅ ꯍꯣꯠꯀꯅꯤ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯂꯣꯏꯀꯣ ꯑꯩꯅ ꯑꯪꯀꯁꯤ ꯌꯥꯝ ꯀꯟꯅ ꯂꯨꯕ ꯑꯣꯏꯗꯦ ꯀꯟꯁꯦꯞꯁꯦ ꯃꯊꯪ ꯃꯊꯪ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯆꯠꯂꯒꯀꯣ ꯃꯊꯪꯗ ꯄ꯭ꯔꯃꯥꯟ ꯅꯝꯕꯔ 4ꯒꯤꯁꯤ ꯑꯃꯨꯛ ꯇꯧꯁꯤ 4ꯒꯤꯁꯤꯅ ꯀꯩꯗꯧꯕ 5 power 500 ꯁꯤꯁꯨ 500 ꯁꯤ 5 power 500 ꯑꯩꯅ 5 into ꯁꯨꯃꯥꯏꯅ ꯌꯥꯕ꯭ꯔꯥ 5 cube into 5 power 497 ꯌꯥꯕ꯭ꯔꯥ ꯑꯗꯨꯗꯤ ꯃꯈꯥꯒꯤ 500 ꯁꯤꯁꯨ ꯑꯩꯅ ꯃꯈꯥ 5 cube ꯍꯥꯏꯗꯤ 125 ꯅꯤ 125 into 4 ꯍꯥꯏꯅ ꯌꯥꯕ꯭ꯔꯥ ꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤ ꯈꯪꯕ꯭ꯔꯥ ꯃꯈꯥꯒꯤ 500 ꯁꯤ 5 cube ꯍꯥꯏꯕꯗꯤ 125 ꯅꯤ 125 4 ꯄꯨꯔꯤꯅꯔꯗꯤ 500 ꯇꯥꯕꯅꯦꯕꯀꯣ ꯑꯗꯒꯤ ꯃꯊꯛꯁꯤꯅ 5 power cube ꯒ 5 power 497 ꯑꯅꯤ ꯄꯨꯟꯁꯤꯜꯂꯒ ꯍꯥꯟꯅ ꯐꯤꯕꯝꯗꯤ ꯀꯥꯏꯗꯦꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯧꯖꯤꯛ ꯀꯛꯅꯔꯦ ꯀꯅꯥꯅ ꯀꯛꯅꯒꯤ ꯍꯧꯖꯤꯛꯀꯤ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯁꯤꯒꯤ ꯔꯣꯃꯥꯟ ꯅꯝꯕꯔ 3 4ꯒꯁꯦ ꯑꯅꯧꯕꯅꯦꯕꯀꯣ ꯃꯥꯒꯤꯁꯦ ꯀꯛꯅꯕꯤ ꯌꯥꯎꯕꯁꯦ ꯀꯅꯥ ꯀꯛꯏꯕ 5 cube ꯍꯥꯏꯕꯗꯤ ꯀꯅꯥꯅꯣ 5 cube ꯍꯥꯏꯕꯗꯤ 125 ꯅ ꯀꯦꯟꯁꯦꯜ ꯇꯧꯅꯔꯦꯕ ꯁꯤꯃ ꯈꯪꯖꯤꯜꯂꯛꯑꯣ 125 ꯅ ꯀꯦꯟꯁꯦꯜ ꯇꯧꯅꯈ꯭ꯔꯦ ꯑꯗꯨꯒ ꯀꯅꯥꯅ ꯉꯥꯏꯍꯧꯔꯦ ꯍꯧꯖꯤꯛꯁꯦ 5 power 497 ꯁꯤꯗꯅ 4 4ꯅ 5 ꯌꯦꯜꯂꯗꯤ ꯔꯤꯃꯦꯟꯗꯔ ꯀꯌꯥꯅꯣ 1 ꯔꯤꯃꯦꯟꯗꯔ 1ꯗ ꯑꯣꯏꯅ ꯇꯛꯄ 497 ꯀꯣ ꯑꯗꯣ ꯔꯤꯃꯦꯟꯗꯔ 1ꯗ ꯑꯦꯅꯤ ꯄꯋꯥꯔ ꯇꯛꯄꯗꯤ ꯔꯤꯃꯦꯟꯗꯔ 1ꯗ ꯑꯦꯅꯤ ꯄꯋꯥꯔ ꯇꯛꯄꯗꯤ 1 ꯇꯥꯔꯦ 1ꯗ 4ꯅ ꯌꯦꯜꯂꯗꯤ ꯔꯤꯃꯦꯟꯗꯔꯁꯤ ꯀꯌꯥ ꯇꯥꯔꯦ 1 ꯇꯥꯔꯦ ꯑꯟꯁꯥꯔꯁꯦ 1ꯁꯤ ꯂꯣꯏꯗ꯭ꯔꯤ ꯉꯁꯥꯏ ꯀꯛꯈꯤꯕ ꯀꯅꯥꯅ ꯀꯛꯈꯤꯕ 125ꯅ ꯀꯦꯟꯁꯦꯜ ꯇꯧꯅꯈꯤꯕꯅꯤ ꯑꯗꯨ 125ꯅ ꯄꯨꯔꯤꯁꯤꯜꯂꯅꯤ ꯔꯤꯃꯦꯟꯗꯔꯗꯨ ꯀꯌꯥ ꯇꯥꯔꯛꯏꯕ 1ꯁꯤ ꯀꯅꯥ ꯄꯨꯔꯤ ꯇꯥꯔꯦ ꯀꯛꯈꯤꯕ 125ꯅ ꯄꯨꯔꯤꯗꯣ ꯑꯗꯨ ꯇꯥꯔꯗꯤ ꯀꯌꯥ ꯇꯥꯔꯦ 125 ꯏꯁ ꯗ ꯔꯤꯃꯦꯟꯗꯔ ꯁꯤꯗ ꯍꯟꯗꯅ ꯄꯨꯔꯤꯁꯤꯟꯕꯗꯣ ꯀꯛꯈꯤꯕ ꯅꯝꯕꯔꯗꯨꯅ ꯍꯟꯗꯅ ꯄꯨꯔꯤꯁꯤꯜꯂꯦꯕꯀꯣ ꯁꯤꯃ ꯈꯪꯖꯤꯜꯂꯛꯑꯣ ꯌꯥꯗꯥꯏꯀꯣ ꯁꯦ ꯁꯤꯅ ꯈꯔ ꯂꯨꯕ ꯇꯥꯏꯞꯅꯤ ꯔꯣꯃꯥꯟ ꯅꯝꯕꯔ 3ꯒ 4ꯒꯁꯤ ꯃꯕꯥꯅꯤꯃꯛ ꯃꯥꯟꯅꯕ ꯇꯥꯏꯞꯅꯤꯀꯣ ꯁꯤꯃ ꯈꯪꯖꯤꯜꯂꯨ ꯅꯦꯛꯁ 5 ꯇꯤꯃꯨꯛ ꯇꯧꯁꯤ 5 ꯀꯩ ꯍꯥꯏꯅꯣ 2 power 68 6 power 65 ꯀꯣ ꯁꯤ ꯅꯣꯏꯗꯤ ꯈꯔ ꯊꯨꯅ ꯇꯥꯒꯦ ꯍꯧꯖꯤꯛꯇꯤ 2 power 6 ꯀꯌꯥꯅꯣ 2 power 5 ꯁꯤ 32 ꯅꯤ 2 power 6 ꯀꯌꯥꯅꯣ 64 ꯅꯠꯇ꯭ꯔꯣ 2 power 6 64 ꯅꯤ ꯑꯗꯨ ꯇꯥꯔꯗꯤ 64ꯗ ꯁꯥꯗꯣꯛꯑꯣ 2 power 6 64 ꯇꯥꯔꯅꯤ 6ꯗ ꯁꯥꯗꯣꯛꯑꯗꯤ 6ꯅ ꯁꯤ ꯌꯦꯜꯂꯗꯤ ꯀꯌꯥ ꯇꯥꯔꯦ 6 elements 66 ꯅꯠꯇ꯭ꯔꯣ 2 ꯂꯦꯝꯕ꯭ꯔꯥ ꯂꯦꯝꯃꯤ 2ꯗꯨꯅ 2ꯒꯤ ꯁ꯭ꯀꯣꯌꯔ ꯍꯥꯏꯅ ꯇꯧꯕꯅꯤ ꯁꯨꯝ ꯔꯥꯏꯠ ꯇꯧꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯗꯤ 2 power 6 ꯁꯥꯗꯣꯛꯏ 2 power 6 64 ꯅꯤ 65 ꯅꯦꯝꯗꯣ ꯔꯤꯃꯦꯟꯗꯔ -1 ꯇꯥꯅꯕꯅꯦꯕꯀꯣ 66 ꯌꯥꯔꯦ ꯆꯨꯝꯃꯦ ꯑꯗꯨ ꯇꯥꯔꯗꯤ 2 power 6 ꯁꯤ 60ꯒ 4 ని 64 power 11 ꯂꯩꯔꯅꯤ ꯑꯗꯨ into 2 square 4 ꯁꯨꯃꯥꯏꯅ ꯂꯥꯛꯑꯅꯤ ꯑꯗꯨ ꯁꯤꯗꯤ ꯀꯩꯗꯧꯔꯦ 65 ꯁꯤꯅ 64 ꯌꯦꯜꯂꯗꯤ ꯔꯤꯃꯦꯟꯗꯔ -1 -1ꯗ ꯑꯣꯠ ꯅꯝꯕꯔ 11 ꯁꯤ ꯇꯞꯄꯛꯑꯅꯤꯀꯣ ꯑꯦꯛꯁꯄꯣꯅꯦꯟꯗ ꯃꯉꯣꯟꯗ ꯇꯞꯄꯛꯑꯅꯤ 64ꯗ 65 ꯌꯦꯟꯕꯁꯦ ꯔꯤꯃꯦꯟꯗꯔ -1 ꯇꯥꯔꯦ ꯃꯉꯣꯟꯗ ꯇꯞꯈ꯭ꯔꯦ ꯑꯗꯨꯒ ꯁꯣꯝꯗ 4 ꯑꯃ ꯂꯩꯔꯤ ꯃꯈꯥꯗ 65 ꯑꯗꯨꯗꯤ -1 ꯇꯞꯄꯤꯁꯤ ꯑꯣꯠ ꯅꯝꯕꯔ ꯑꯣꯏꯔꯕꯅꯤ나 -1 ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯁꯣꯝꯗ 4 ꯑꯃ ꯑꯗꯨꯗꯤ ꯀꯌꯥ ꯇꯥꯔꯦ ꯃꯊꯛꯁꯤ -4 ꯂꯥꯛꯑꯃꯅꯤ -1ꯒ 4 ꯄꯨꯟꯅꯗꯤ -4 ꯑꯗꯨꯗꯤ 65ꯅ ꯌꯦꯜꯂꯦ ꯔꯤꯃꯦꯟꯗꯔ ꯄꯨꯊꯣꯛꯀꯦ ꯍꯥꯏꯇꯥꯔꯗꯤ 65ꯇꯒꯤ 4ꯁꯦ ꯈꯥꯏꯗꯣꯛꯑꯅꯤ ꯑꯗꯨꯗꯤ ꯀꯌꯥ ꯇꯥꯔꯦ 60ꯒ 1 ꯏꯁ ꯑꯟꯁꯔ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯁꯤꯗꯤ ꯉꯁꯥꯏꯒꯤ ꯍꯥꯟꯅ ꯇꯧꯈꯤꯕ ꯇꯥꯏꯞꯇ ꯑꯣꯏꯀꯣ ꯔꯣꯃꯥꯟ ꯅꯝꯕꯔ 6 ꯑꯃꯨꯛ ꯇꯧꯁꯤ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯔꯤ ꯂꯧꯏꯀꯣ ꯁꯤ ꯍꯥꯏꯗꯤ ꯃꯌꯥꯝ ꯍꯣꯠꯂꯛꯑꯕꯅꯤꯅ ꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯅꯤ ꯈꯜꯂꯤ ꯅꯝꯕꯔ 6ꯀꯤ ꯑꯃꯨꯛ ꯇꯧꯔꯁꯤ 6ꯀꯤꯁꯤꯅ ꯀꯔꯤ ꯍꯥꯏꯅꯣ 3 power 5 ꯁꯤꯗ ꯀꯅꯥꯅ 82ꯅ ꯑꯗꯨꯗꯤ 3 power 4ꯁꯤ ꯀꯌꯥꯅꯣ 81 ꯇꯥꯏꯌꯦꯕ ꯑꯗꯨꯗꯤ 82ꯒ ꯅꯛꯅꯔꯗ꯭ꯔꯣ ꯁꯤꯗ ꯁꯥꯗꯣꯛꯑꯅꯤ ꯑꯗꯨꯗꯤ 3 power 4ꯗ ꯁꯥꯗꯣꯛ 4ꯗ ꯁꯥꯗꯣꯛꯑꯗꯤ 4ꯁꯤꯅ ꯁꯤꯗ ꯌꯦꯜꯂꯣ ꯑꯊꯨꯡꯕꯗꯊꯝꯗꯣꯏ ꯅꯠꯇ꯭ꯔꯣ 4ꯁꯤꯅ 55ꯇ ꯌꯦꯜꯂꯣ ꯑꯊꯨꯡꯕ ꯊꯝꯃꯣ ꯅꯠꯇ꯭ꯔꯣ 4 1 4 53 ꯅꯠꯇ꯭ꯔꯥ 4 3 23 ꯀꯌꯥ ꯂꯦꯝꯃꯦ 3 ꯂꯦꯝꯃꯦ ꯑꯊꯨꯡꯕꯁꯤꯅ ꯁꯤ ꯊꯝꯃꯅꯤ ꯑꯔꯦꯝꯕꯗꯨ ꯏꯟꯇꯨ ꯍꯥꯏꯔꯒ ꯉꯁꯥꯏ ꯕꯦꯁ ꯑꯣꯏꯔꯤꯕ 3ꯗꯨ ꯁꯤꯟꯅꯔꯣ ꯑꯔꯦꯝꯕ 3ꯁꯤ ꯁꯤ ꯇꯧꯔꯅꯤ ꯅꯠꯇ꯭ꯔꯣ ꯈꯨꯊꯝꯗꯣ ꯉꯁꯥꯏ ꯍꯟꯖꯤꯟ ꯇꯥꯈ꯭ꯔꯦꯀꯣ 82 ꯌꯦꯟꯊꯣꯛꯑꯗꯤ ꯀꯌꯥ ꯇꯥꯔꯦ ꯁꯤ 81 power 13 into 250 350 27ꯅꯦꯕꯀꯣ ꯑꯗꯨ 82ꯅ ꯌꯦꯜꯂꯣ ꯑꯗꯨ ꯔꯤꯃꯦꯟꯗꯔꯁꯤꯗ 82ꯅ 81 ꯌꯦꯜꯂꯗꯤ ꯔꯤꯃꯦꯟꯗꯔꯁꯤ ꯀꯌꯥꯅꯣ -1ꯅꯤ ꯔꯤꯃꯦꯟꯗꯔ -1ꯗꯨꯗ सिगी एक्सपोनेंट 13 तपनी into 27 लाए अदुदी -1 तपीसी ओ नंबर ओरे का -1 तपीसी ओ नंबर ओरे अदु ताल के दौरने -1 तपीसी ओ नंबर ओरे मिना माइनस के थोरनी
ꯑꯗꯨꯗꯤ minus 1 ꯊꯕꯤꯁ ꯑꯣꯠ ꯑꯣꯏꯔꯕꯅꯤꯅ minus 1 ꯊꯣꯔꯛꯑꯅꯤꯀꯣ ꯁꯤꯗ ꯑꯃꯨꯛ ꯁꯤꯗ ꯑꯣꯏꯅ ꯂꯣꯏꯁꯤꯟꯒꯦ minus 1 ꯊꯣꯔꯛꯑꯅꯤ minus 1 ꯗꯨꯒ ꯃꯊꯛꯇ ꯀꯌꯥ 27 ꯑꯃ ꯂꯥꯛꯑꯦ ꯑꯗꯨ 82 ꯅꯦꯕ ꯑꯗꯨ ꯃꯊꯛꯁꯤ minus 27 ꯇꯥꯔꯗ꯭ꯔꯣ ꯁꯨꯃꯥꯏꯅ minus ꯌꯥꯎꯔꯗꯤ ꯃꯈꯥꯗꯤ ꯑꯗꯨꯝ ꯈꯥꯏꯗꯣꯛꯑꯅꯤ ꯔꯤꯃꯦꯟꯗꯔ ꯀꯌꯥ ꯇꯥꯔꯦ 82 ꯗꯒꯤ 27 ꯈꯥꯏꯗꯣꯛꯑ ꯀꯌꯥ ꯇꯥꯔꯦ ꯑꯗꯨ ꯂꯥꯛꯑꯅꯤ ꯆꯨꯝꯕ꯭ꯔꯣ ꯑꯗꯨꯗꯤ 7 ꯈꯥꯏꯗꯣꯛꯑꯅꯤ 5 ꯂꯥꯛꯑꯅꯤ 3 ꯂꯥꯛꯑꯅꯤ 55 ꯂꯥꯛꯑꯅꯤ ꯔꯤꯃꯦꯟꯗꯔꯁꯤ 50 ꯁꯨꯃꯥꯏꯅ ꯑꯣꯏꯔꯛꯀꯗꯕ ꯂꯨꯗꯦꯅꯀꯣ ꯃꯌꯥꯝꯁꯦ ꯑꯩ ꯂꯨꯗꯕ꯭ꯔꯥꯅ ꯈꯜꯂꯤꯀꯣ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯁꯤꯗ ꯁꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ 시즌제 question makal kara ni ji sida remainder find the remainder putu question makal kara ga mu le si makal je mu ngi ji sida kamai work da ge no 9 si yelo roman number 1 is bolo number 1 is kana 23 into 34 and is 9 ah 9 23 yelo de ka remainder se 9 23 yelo de remainder kya na mapal lani try pa remainder 5 9 34 yelo de remainder se mapal hum kun tare remainder 7 ta ro remainder sin no mo se la thame have na tro 5 into 7 mana tare kya ta hai matak se kunthama na tra 9 kunthama la 9 any number de yen na se remainder 9 any number de remainder yen de remainder ko to kya mai ji sin ti no 3 5 tin na kya na 8 ta ro yet 9 yelo de remainder adum kya ta 9 any number pyramid ba se 3030 sin number is 9 yelo remainder ko to kya ta ga di ma gi di 9 yen ba gi di em to no mai di sin ti no 3 ga sin na 6 ta ro 6 ta 9 yelo de remainder se 6 yen is mine 9 yen ba gi remainder ko ko si mai to me ko ma gi di sin ti sin ro ta rai ba di sin ti na ta rai fo lo do adu de yelo 3 ga 9 ga di si mai to me wa te gi to di ko ai ko sa ado question number 1 se me yare 2 se to se 2 se ke na to se fa na 5 yen na tra 5 na yen ba gi ne ado 5 yen ba gi ke to se mai remainder mo se la thama ne 5 no 1 27 yelo de remainder kya ta ra remainder 2 5 no 1 39 yelo de remainder kya remainder 4 5 na se de yelo de remainder 3 5 ni se de remainder last digit yen mani ko 5 ke di remainder 4 5 ni se de remainder 4 remainder sin mo se la ya dro ai ko sa adu di sida se ko la di ka ta ra 2 into 4 8 ta ra ko di pa lo kumari mari motra tu kumari ka 96 ka 4 ka sida na 5 ni ndori ba adu di 5 si te la di remainder 1 thong ye remainder 1 le ko sida remainder 1 mo sin ro adu atata 1 4 the 4 le 4 the 5 ne la di remainder 4 smana lo sin ni ko ka se ka thu no le ai ya ka to ro mi na ko and the rise ko ki to yang yang thaw ko the 5 na cdn me remainder 5 ni cdn me remainder last digit to ni le mo ni ko ai last digit ta adu le remainder me am to put in the 2 4 is 8 8 3 is 24 24 4 is 96 96 to 4 le put in the ro ka ka di 5 na 96 yelo de remainder 1 ang thungi 1 du ka si 4 jing mo put in the 1 4 is 4 4 du 5 yelo remainder ko smai hot tu ni ko lai adagi ma kitang khara lurap to boda roman number 3 gi sam inga si 3 is very high du 3 is na kai hana factorial ni ko 1 factorial si 1 factorial ko we 1 factorial si so 1 factorial 2 factorial have chadi ke no 1 into 2 1 factorial 1 adigi 10 factorial have ke 1 lagi na 10 mau le ba number de simply no de dari ko se smana phone to sila pa class lo ni phone to sila ni muta lo ni dari si jing je smana le si si je kana ti ni do le ko adu da phoi to dis keno ai na khangi masai remainder na mo se le da sida man pi ri jate na the 1 factorial ko plus 2 factorial plus 3 factorial
ꯃꯊꯪ ꯇꯤꯁꯤꯟꯅꯕꯁꯤꯅ ꯂꯥꯁꯇꯤ 1000 ꯐꯦꯛꯇꯔꯤꯌꯦꯜ ꯐꯥꯎ ꯇꯤꯁꯤꯟꯅꯧ ꯍꯥꯏꯕꯅꯦꯕꯀꯣ ꯁꯤ ꯚꯦꯂꯨꯁꯤ 10 ꯌꯦꯟꯊꯣꯛ ꯍꯥꯏꯕꯅꯦ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯊꯤꯑꯣꯔꯤ ꯑꯃꯈꯛ ꯂꯩꯌꯦ 5 ꯐꯦꯛꯇꯔꯤꯌꯦꯜ ꯍꯥꯏꯁꯤ ꯀꯩꯅꯣ 5 ꯐꯦꯛꯇꯔꯤꯌꯦꯜ ꯍꯥꯏꯁꯤ ꯀꯩꯅꯣ 1 ꯗꯩ 5 ꯐꯥꯎ ꯄꯨꯏꯅꯗꯣꯏ ꯅꯠꯇ꯭ꯔꯣ 1 ꯗꯒꯤꯅ 5 ꯐꯥꯎ ꯄꯨꯏꯅꯕꯅꯦꯕ ꯑꯗꯨ ꯀꯌꯥ ꯌꯥꯎꯋꯦ 1 ꯗꯩ 5 ꯐꯥꯎ ꯄꯨꯏꯅꯗꯤ 2 5 ꯀꯌꯥꯅꯣ 10 0 ꯅ ꯂꯣꯏꯕ ꯅꯝꯕꯔ ꯇꯥꯔꯣꯏꯗ꯭ꯔꯣ 5 ꯐꯦꯛꯇꯔꯤꯌꯦꯜ ꯍꯥꯏꯁꯤ 0 ꯅ ꯂꯣꯏꯕ ꯅꯝꯕꯔ ꯇꯥꯔꯅꯦꯕ ꯄꯨꯏꯅꯕꯗ 2 5 ꯖꯥ 10 0 ꯌꯥꯎꯈ꯭ꯔꯗꯤ 0 ꯅ ꯂꯣꯏꯕ ꯇꯥꯔꯅꯤ ꯃꯃꯥꯡꯗ ꯂꯩꯅꯤꯡꯕꯗ ꯂꯩꯖꯁꯅꯨꯀꯣ 0 ꯅ ꯂꯣꯏꯕ ꯅꯝꯕꯔꯗꯣ 10 ꯌꯦꯟꯕ ꯃꯇꯝꯗ ꯀꯌꯥ ꯂꯦꯝꯅꯤ 0 ꯂꯣꯏꯕ ꯅꯝꯕꯔ 10 ꯌꯦꯟꯕꯗ ꯔꯤꯃꯦꯟꯗꯔ 0 ꯂꯦꯝꯃꯣꯏꯗ꯭ꯔꯣ ꯑꯗꯨꯗꯤ 5 ꯐꯦꯛꯇꯔꯤꯌꯦꯜꯁꯦ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ 5 ꯐꯦꯛꯇꯔꯤꯌꯦꯜꯁꯦ 10 ꯌꯦꯟꯕ ꯃꯇꯝꯗ ꯔꯤꯃꯦꯟꯗꯔ ꯀꯌꯥ ꯂꯥꯛꯀꯅꯤ 0 ꯂꯦꯝꯃꯅꯤ ꯍꯥꯏꯕ ꯀꯩꯗꯧ ꯑꯩꯈꯣꯏꯁꯦ 5 ꯐꯦꯛꯇꯔꯤꯌꯦꯜꯁꯦ 10 ꯌꯦꯟꯕ ꯃꯇꯝꯗ ꯔꯤꯃꯦꯟꯗꯔ 0 ꯂꯥꯛꯀꯅꯦꯕ ꯀꯣ ꯑꯗꯨ ꯇꯥꯔꯒꯗꯤ 5 ꯐꯦक्टोरियल यावरंगनी सी 5 फैक्टोरियल यावरकनी 6 फैक्टोरियल यावरकनी को 5 फैक्टोरियल जे 10 येलदी रिमेंडर 0 लेमाने 10 येलदी रिमेंडर 0 लेमाने को अदि 6 फैक्टोरियल 10 येलदी रिमेंडर 0 लेमाने मरमदी 6 फैक्टोरियल हाइबो जिसु यमोने 1 दगी कना बु बुइना दनो 3 4 5 6 फॉर्म ने 2 को 5 का पुइना यावरे ममानी यावि दरे अदु तारे 0 नो लेबो नंबर सोइ ताराने 0 लेबो नंबर से 10 yen ꯃꯇꯝꯗ ꯀꯌꯥ ꯇꯥꯏꯕ ꯔꯤꯃꯦꯟꯗꯔ 0 ꯂꯥꯛꯅꯤ ꯍꯥꯏꯕꯅꯤꯗ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤ ꯑꯪꯀꯁꯤ ꯀꯣꯠꯁꯤ ꯀꯩꯅꯣ ꯔꯤꯃꯦꯟꯗꯔꯗ ꯃꯍꯨꯠ ꯁꯤꯜꯂ ꯊꯝꯕ ꯅꯠꯇ꯭ꯔꯣ ꯀꯣ ꯔꯤꯃꯦꯟꯗꯔ ꯃꯍꯨꯠ ꯁꯤꯜꯂ ꯑꯗꯨꯗꯤ 10 ꯅ 1 ꯐꯦꯛꯇꯣꯔꯤꯌꯦꯜ ꯍꯥꯏꯕꯗꯤ 1 ꯅꯤ ꯑꯗꯨ 10 ꯅ 1 ꯗ ꯌꯦꯜꯂꯗꯤ ꯔꯤꯃꯦꯟꯗꯔ ꯀꯌꯥ ꯇꯥꯔꯦ ꯔꯤꯃꯦꯟꯗꯔ ꯁꯤ 1 ꯇꯥꯔꯦ 10 ꯅ 2 ꯐꯦꯛꯇꯣꯔꯤꯌꯦꯜ ꯌꯦꯜꯂꯣ 2 ꯐꯦक्टोरियल ꯍꯥꯏꯗꯤ 1 into 2 2 ꯅꯤ 2 दा 10 येलदी रिमेंडर 2 3 फैक्टोरियल हदी 1 दे 2 बॉक्स यू पुइनो 6 रिमेंडर सिदना 1 सिदना 2 3 फैक्टोरियल दना 6 लेमे 4 फैक्टोरियल हदी 4 फैक्टोरियल हदी केनो फैक्टोरियल समाले बजे समाले इबजु इनाबनी को समाने जो 4 फैक्टोरियल हदी 1 नेना 4 बो पुइनो दिना तो अदु अनि हम तारु तोमरी मरियम ट्राई टू कुमरी दा 10 येलदी 24 दा 10 येलदी केनो 4 लेम ड्रॉप रिमेंडर 4 लेम तो मतलब 5 फैक्टोरियल 5 फैक्टोरियल हदी रिमेंडर 0 को 5 फैक्टोरियल हदी रिमेंडर 0 6 फैक्टोरियल 5 फैक्टोरियल यालदी रिमेंडर 0 6 फैक्टोरियल 0 अतई ददी 0 0 लोय नेम गने को 5 फैक्टोरियल लगे है हिनक्रबा 5 फैक्टोरियल 6 फैक्टोरियल को 7 फैक्टोरियल असिगुम नंबर जे 10 ने मतन रिमेंडर 0 0 तागने है तावैथ्रो मरमदी मोदि 0 नो लोय नंबर ngatu oirane मरमदी 5 फैक्टोरियल दे होरगा 2 मसुम 5 से यावथे पुरिना अदुना 0 लोयने अदुना अतई जिदी 0 होते नेम गने मोदि मा रिमेंडर मो सिंदि मोय अतई जि नेम तो यारे कोना मोय अतई जि नेम नो को अदुदि मखादि ने 10 ने अदु 10 ने दिस kana tare 1 ga 2 ga 3 the 6 asu di chene 10 tare 6 ko 10 12 13 tare अदु 13 da 10 ne lani अदु रिमेंडर क्या tare 3 tare अदु रिमेंडर 3 tare sma होते ने नकसिम ऐको मैम क्या था को सिदा अने हनिंग बसे 1 फैक्टोरियल दा 10 ने रिमेंडर 1 2 फैक्टोरियल adi 1 ga 2 पुना दी 2 ni 2 da 10 ne ladi रिमेंडर 2 3 फैक्टोरियल adi 1 2 3 पुना दी 6 अदि 4 फैक्टोरियल दा 10 ne ladi 24 tab 24 10 ne थोगा दा रिमेंडर 4 लेमे 5 फैक्टोरियल ने होगा मतन ने मोरी 1000 फैक्टोरियल बाउंडी रखदि को सी ओदि रिमेंडर 0 0 8 तागे दर में या 100 से आरे अदु मुझे समा होते ने बोरे को मन ठीक इस समा होते ने अदु लास्ट रो मन 5 जन तो सी को सी नंबर 5 से 5 से ना नते 4 से सी समाने 12 ने लो और की कंसेप्ट खंगता गदि सी यो 12 हाबे यो 4 फैक्टोरियल है ने सी को 4 फैक्टोरियल में 1 2 3 4 बो पुइना ने सी 12 ने थोने 12 का क्या लो अहु मरी ट्राई सोइ नत्रो 12 का ने यादरो अदु सी रिमेंडर 0 ताने 4 फैक्टोरियल दा 12 ने बसे 4 फैक्टोरियल दा 12 ने बसे रिमेंडर 0 ताने 5 फैक्टोरियल दा ने जी 4 फैक्टोरियल दा 12 ने बसे रिमेंडर 0 ताने 5 फैक्टोरियल दा ने 0 को सी 5 फैक्टोरियल है गदि 1 into 2 into 3 into 4 into 5 आई 4 फैक्टोरियल दा होगा को 3 के 4 एकदम याम दो ले रे 3 के 4 यावदी 12 ने लगा कंगना घनी अदुगा 12 ने मतलब दा रिमेंडर जे क्या ताने कंगना या बाय जे ने सच्चा ये ना है कंगना या बाय है से सबसा ने ये या बाय ने अदुना रिमेंडर 0 ताने असे 4 फैक्टोरियल दे होगा 5 फैक्टोरियल 6 फैक्टोरियल 7 फैक्टोरियल माथक थंगो में जे लोइना 3 अमसुम 4 यावरा ने पुरी ना
ꯑꯗꯨꯅ ꯔꯤꯃꯦꯟꯗꯔꯁꯦ ꯖꯤꯔꯣ ꯇꯥꯔꯅꯤ ꯃꯈꯣꯏꯅ ꯌꯦꯡꯕ ꯀꯩꯅꯣꯁꯤ ꯏꯁꯝ ꯁꯝꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯑꯪꯀꯁꯦ 1 ꯐꯦꯛꯇꯣꯔꯤꯌꯦꯜ 2 ꯐꯦꯛꯇꯣꯔꯤꯌꯦꯜ ꯀꯣ +3 ꯐꯦꯛꯇꯣꯔꯤꯌꯦꯜ ꯃꯣꯏ ꯑꯍꯨꯝꯁꯤꯗꯤ ꯌꯦꯡꯉꯒ ꯑꯪꯇꯣꯛꯀꯗꯕꯅꯤ ꯃꯣꯏ ꯑꯍꯨꯝꯁꯤꯗ ꯀꯅꯥꯅ ꯍꯦꯟꯗꯣꯏꯕ ꯃꯣꯏ ꯑꯍꯨꯝꯁꯤꯗ ꯍꯧꯖꯤꯛꯀꯤ 12 ꯍꯦꯜꯂꯛꯏ 1 ꯐꯦꯛꯇꯣꯔꯤꯌꯦꯜꯗꯤ 1ꯅꯤ 1ꯗ 12 ꯍꯦꯜꯂꯗꯤ ꯔꯤꯃꯦꯟꯗꯔ 1 2 ꯐꯦꯛꯇꯣꯔꯤꯌꯦꯜ ꯍꯥꯏꯗꯤ 1ꯒ 2 ꯄꯨꯏꯅꯗꯣꯏ ꯅꯠꯇ꯭ꯔꯣ 2 2ꯗ 12 ꯍꯦꯜꯂꯗꯤ ꯔꯤꯃꯦꯟꯗꯔ 2 3 ꯐꯦꯛꯇꯣꯔꯤꯌꯦꯜ ꯍꯥꯏꯗꯤ 1 2 3 6ꯗ 12 ꯍꯦꯜꯂꯗꯤ ꯔꯤꯃꯦꯟꯗꯔ 6 ꯑꯗꯨ ꯁꯨꯃꯥꯏꯅ ꯂꯩꯔꯦ 12 ꯍꯦꯜꯂꯗꯤ ꯇꯔꯨꯛꯀ ꯑꯅꯤꯒꯗꯤ ꯇꯔꯦꯠ ꯅꯤꯄꯥꯜ ꯃꯥꯄꯜ 9ꯗ 12 ꯍꯦꯜꯂꯗꯤ ꯀꯌꯥ ꯂꯩꯔꯝꯃꯦ ꯔꯤꯃꯦꯟꯗꯔꯁꯦ 9 ꯂꯩꯔꯝꯃꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯈꯣꯠꯀꯗꯕ ꯑꯪꯀꯁꯦ ꯌꯥꯔꯦꯀꯣ ꯁꯤꯒꯤ ꯂꯦꯚꯦꯜꯗ ꯍꯪꯉꯒꯁꯨ ꯁꯤꯅ ꯈ꯭ꯋꯥꯏ ꯂꯨꯕ ꯂꯦꯚꯦꯜ ꯑꯣꯏꯗꯣꯏꯅꯤ ꯍꯥꯏꯗꯤ ꯅꯣꯏꯅ ꯈꯪꯗ꯭ꯔꯤꯕꯒꯤ ꯂꯨꯕꯩ ꯋꯥꯅꯤ ꯇꯥꯛꯊꯣꯛꯑꯀꯥꯟꯗꯗꯤ ꯌꯥꯝ ꯂꯥꯏꯕ꯭ꯔꯥꯅ ꯈꯜꯂꯤ ꯈꯪꯗ꯭ꯔꯤꯉꯩꯗ ꯂꯨꯕ ꯈꯪꯗ꯭ꯔꯗꯤ 이랄 ꯂꯥꯏꯕ ꯄꯣꯠ ꯑꯣꯏꯕ ꯂꯧꯁꯤꯟꯕꯗ ꯌꯥꯝ ꯀꯟꯅ ꯂꯨꯕ ꯑꯣꯏꯗꯕ꯭ꯔꯥꯅꯗꯤ ꯈꯜꯂꯤ ꯑꯗꯣ ꯁꯤꯗꯩꯁꯤ ꯚꯤꯗꯤꯑꯣꯁꯤ ꯐꯖꯅ ꯌꯦꯡꯉꯒ ꯑꯩꯅ ꯇꯥꯛꯄꯁꯤꯗꯩꯁꯤꯗ ꯑꯩꯅ ꯇꯧꯔꯤꯕ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯁꯦ ꯈꯤꯇꯪ ꯍꯥꯏꯗꯤ ꯆꯨꯁꯤꯟꯕ ꯋꯥꯠꯄꯗꯒꯤ ꯆꯪꯗꯕ ꯀꯣꯛꯇ ꯆꯪꯕ ꯌꯥꯗꯕ ꯁꯥꯇ꯭ꯔ ꯌꯥꯎꯔꯛꯄꯁꯨ ꯌꯥꯏ ꯑꯗꯣ ꯐꯖꯅ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯖꯒꯥꯗꯣ ꯑꯃꯨꯛ ꯍꯟꯗꯅ ꯑꯩ ꯑꯗꯨꯝ ꯅꯣꯏꯒꯤꯗꯃꯛꯇ ꯑꯩ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯒꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯩ ꯀ꯭ꯂꯥꯁꯄꯨ ꯊꯋꯥꯏ ꯇꯥꯖꯕ ꯁꯥꯇ꯭ꯔ ꯈꯔꯒ ꯑꯗꯨꯝ ꯀꯥꯟꯅꯖꯔꯁꯅꯨ ꯑꯍꯩꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤꯀꯣ ꯁꯤ ꯍꯥꯏꯅ ꯑꯣꯜꯔꯦꯗꯤ ꯀꯣꯆꯤꯡ ꯆꯠꯄ ꯗꯤꯜꯂꯤꯗ ꯀꯣꯆꯤꯡ ꯆꯠꯂꯛꯄ ꯃꯅꯤꯄꯨꯔꯒꯤ ꯑꯇꯩ ꯑꯇꯩ ꯑꯣꯖꯥꯗ ꯆꯠꯄ ꯃꯌꯥꯝꯁꯨ ꯂꯩꯔꯝꯒꯅꯤ ꯃꯣꯏꯁꯨ ꯈꯪꯉꯒ ꯂꯩꯕ ꯃꯤꯅꯗꯤ ꯑꯗꯨꯝ ꯀꯣ ꯑꯁꯤꯗꯤ ꯏꯔꯥꯏ ꯂꯥꯏ ꯄꯣꯠꯅꯤꯒ ꯍꯥꯏꯔꯝꯕꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯑꯩꯅ ꯐꯣꯀꯁ ꯇꯧꯔꯤꯁꯤ ꯑꯌꯥꯝꯕꯅ ꯍꯩꯇꯕ ꯁꯥꯇ꯭ꯔꯗ ꯐꯣꯀꯁ ꯇꯧꯔꯤꯅꯦꯕ ꯌꯦꯡꯉꯣ ꯁꯤꯗ ꯀꯣꯏꯁꯟ ꯑꯃ ꯄꯥꯏꯔꯁꯤ ꯑꯇꯩ ꯑꯇꯩ ꯇꯥꯏꯞ ꯈꯔ ꯑꯃ ꯄꯥꯏꯔꯁꯤ ꯀꯣꯏꯁꯟꯁꯤꯀꯣ ꯁꯤ ꯀꯣꯏꯁꯟꯁꯤ ꯌꯦꯡꯉꯣ SSC CGLꯒꯤ ꯃꯃꯥꯡ ꯆꯍꯤ 2023ꯒꯤ ꯖꯨꯂꯥꯏꯒꯤ ꯗꯦꯠ 19 46ꯅꯤꯀꯣ ꯁꯤꯒꯤ ꯀꯣꯏꯁꯟꯁꯦ ꯌꯦꯡꯉꯤꯁꯦ M ꯀꯧꯕ ꯅꯝꯕꯔ ꯑꯃ ꯀꯅꯥꯅ ꯍꯦꯜꯂꯦ 7 ꯍꯦꯜꯂꯦ ꯔꯤꯃꯦꯟꯗꯔꯗꯨ 5 ꯅꯤꯌꯦ M ꯀꯧꯕ ꯅꯝꯕꯔꯁꯦ 7 ꯍꯦꯜꯂꯦ ꯔꯤꯃꯦꯟꯗꯔ ꯀꯩꯗꯧꯋꯦꯕ 5 ꯂꯦꯝꯃꯤ when 3M ꯍꯥꯏꯕ ꯅꯝꯕꯔꯁꯦ 7 ꯍꯦꯟ ꯇꯥꯔꯒꯗꯤ ꯀꯌꯥ ꯂꯦꯝꯒꯦ ꯔꯤꯃꯦꯟꯗꯔ ꯁꯤꯅꯤ ꯃꯥ ꯍꯥꯏꯁꯦ ꯑꯗꯨ ꯇꯥꯔꯒꯗꯤ 이랄 ꯂꯥꯏꯕ ꯀꯔꯤ ꯁꯤꯗꯤ ꯑꯣꯞꯁꯟ ꯁꯦꯀꯦꯟ ꯑꯃꯗ ꯑꯃꯨꯛ ꯂꯣꯏꯗꯣꯏꯅꯤꯀꯣ M is divided by 7 the remainder is 5 ꯀꯣ ꯑꯗꯨꯗꯤ 1 ꯂꯦꯝꯃꯅꯤ ꯁꯤ ꯁꯦꯀꯦꯟ 5 ꯐꯥꯎꯔꯒ ꯁꯤ ꯑꯪꯀꯁꯤ ꯅꯣꯏꯅ ꯍꯌꯦꯡ ꯍꯧꯖꯤꯛꯀꯤ ꯀꯟꯁꯦꯞꯁꯦ ꯈꯪ ꯇꯥꯔꯒꯗꯤ 5 ꯁꯦꯀꯦꯟꯒꯤ ꯀꯣꯏꯁꯟꯅꯤ ꯈꯜꯂꯦꯕ ꯁꯦꯀꯦꯟ 5 ꯆꯪ ꯀꯣꯏꯁꯟ ꯄꯥꯜꯂꯕ ꯂꯣꯏꯔꯦ ꯍꯥꯟꯅꯗꯒꯤ ꯁꯤ ꯀꯣꯏꯁꯟ ꯇꯥꯏꯞꯁꯦ ꯊꯦꯡꯅ ꯂꯩꯕ ꯁꯥꯇ꯭ꯔꯅꯗꯤ ꯁꯤ ꯁꯦꯀꯦꯟ 5 ꯈꯣꯠꯄ ꯌꯥꯕ ꯑꯣꯏ ꯑꯩ ꯍꯥꯏꯔꯛꯑꯒꯦ ꯁꯦ ꯀ꯭ꯂꯤꯞꯁꯨ ꯇꯥꯜꯂꯛꯀꯦ ꯈꯔ ꯀꯣꯏꯕꯗꯨ ꯁꯨꯝ ꯌꯦꯡꯉꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯤꯔꯝꯃꯤꯁꯤ ꯀꯩꯅꯣ 7ꯅ MG ꯑꯃꯗ 5 ꯂꯦꯝꯃꯤ ꯍꯥꯏꯕꯁꯤ ꯃꯥꯅ ꯄꯤꯔꯝꯕꯗꯨꯅꯦꯕ ꯏꯊꯣꯛꯏꯁꯤꯀꯣ ꯑꯊꯨꯡꯕꯗꯨ ꯈꯪꯗꯦ ꯑꯊꯨꯡꯕꯗꯨ ꯀ꯭ꯌꯨꯅꯤ ꯂꯧꯔꯣ ꯑꯗꯨ ꯁꯤ ꯗꯤꯚꯤꯗꯦꯟ ꯅꯠꯇ꯭ꯔꯣ ꯗꯤꯚꯤꯗꯦꯟ ꯄꯨꯊꯣꯛꯀꯦꯗꯤ ꯗꯤꯚꯥꯏꯖꯔꯒ ꯀꯣꯁꯦꯟꯒ ꯑꯅꯤ ꯄꯨꯏꯅꯅꯤ 7Q ꯑꯊꯨꯡꯕꯁꯦ ꯑꯩꯅ ꯀ꯭ꯌꯨ ꯂꯧꯁꯤꯟꯕꯒꯤ ꯋꯥꯅꯤ ꯉꯥꯛꯇꯪꯀꯣ ꯔꯤꯃꯦꯟꯗꯔ ꯇꯤꯁꯤꯟꯗꯣꯏꯅꯤ 5ꯁꯦ ꯍꯧꯖꯤꯛ M ꯍꯥꯏꯕ ꯅꯝꯕꯔꯗꯨ ꯁꯤ ꯂꯩꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯤ ꯁꯤꯅ ꯍꯦꯟꯅ ꯃꯇꯝ ꯆꯪꯈ꯭ꯔꯦ ꯀꯥꯟꯅꯗꯕ ꯑꯣꯏꯀꯣ ꯃꯤꯅ ꯅꯣꯡꯃ ꯇꯥꯔꯦ ꯑꯣꯏꯃꯟꯈ꯭ꯔꯦꯅꯀꯣ ꯇꯣꯛꯊꯣꯛ ꯑꯗꯨ ꯁꯧꯗꯤ ꯃꯥꯅ ꯍꯧꯖꯤꯛ ꯍꯥꯏꯁꯤ ꯀꯩꯅꯣ ꯑꯝꯇ ꯍꯥꯏꯔꯣ ꯃꯥꯅ ꯍꯥꯏꯔꯤꯕ ꯀꯣꯏꯁꯟꯁꯤ ꯏꯁꯝ ꯁꯝꯅ 3Mꯁꯤ ꯀꯅꯥ ꯍꯦꯟꯅ ꯍꯥꯏꯅꯣ 3Mꯁꯦ ꯀꯅꯥꯅ 7 ꯍꯦꯜꯂꯗꯤ ꯀꯌꯥ ꯂꯦꯝꯒꯦ ꯍꯥꯏꯕꯅꯤ ꯂꯣꯏꯔꯦ 이랄 ꯂꯥꯏ ꯄꯣꯠꯅꯤꯗ ꯉꯁꯥꯏ ꯑꯩꯈꯣꯏꯅ Mꯁꯦ ꯃꯥꯅ ꯄꯤꯔꯝꯃꯤꯗꯨ ꯀꯔꯤ ꯃꯥꯅ ꯄꯤꯔꯝꯃꯤꯗꯨ ꯀꯔꯤ Mꯁꯦ 7 ꯍꯦꯟ ꯃꯇꯝꯗ ꯀꯌా ꯂꯦꯝꯃꯦꯕ 5 ꯂꯦꯝꯃꯦ ꯅꯠꯇ꯭ꯔꯥ Mꯁꯦ 7 ꯍꯦꯟ ꯀꯥꯟꯗ ꯀꯌꯥ ꯂꯦꯝꯃꯦꯕ ꯔꯤꯃꯦꯟꯗꯔ 5 ꯂꯦꯝꯃꯦ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯉꯁꯥꯏ ꯔꯤꯃꯦꯟꯗꯔ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯕ ꯊꯤꯑꯣꯔꯤ ꯇꯥꯛꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯁꯤ ꯃꯔꯛꯁꯤ ꯏꯟꯇꯨ ꯁꯥꯏꯟ ꯂꯩꯕꯅꯤ 3 ꯏꯟꯇꯨ ꯔꯤꯃꯦꯟꯗꯔ 5 ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯣ ꯑꯗꯨꯗꯤ 3 5ꯁꯦ ꯀꯌꯥꯅꯣ 5 7ꯅ 15 ꯍꯦꯜꯂꯗꯤ ꯔꯤꯃꯦꯟꯗꯔ 1 ꯁꯨꯃꯥꯏꯅ ꯈꯣꯠꯀꯗꯕ ꯉꯁꯥꯏ ꯑꯩꯅ ꯇꯧꯕꯗꯨꯗꯤ ꯉꯁꯥꯏ ꯊꯤꯑꯣꯔꯤ ꯇꯥꯛꯄꯗ ꯔꯤꯃꯦꯟꯗꯔ ꯃꯍꯨꯠ ꯁꯤꯜꯂꯒ ꯅꯝꯕꯔꯗꯨꯒꯤ ꯃꯍꯨꯠꯇ ꯔꯤꯃꯦꯟꯗꯔ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯏꯕ Mꯁꯤ 7 ꯍꯦꯟꯀꯥꯟꯗ ꯔꯤꯃꯦꯟꯗꯔ 5 ꯂꯦꯝꯃꯦ Mꯒꯤ ꯃꯍꯨꯠꯇ ꯔꯤꯃꯦꯟꯗꯔ 5ꯀꯤ ꯃꯍꯨꯠ ꯁꯤꯟꯈꯤꯕ ꯌꯥꯔꯦ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯝ ꯂꯥꯏꯅ ꯍꯣꯠꯄ ꯌꯥꯏꯀꯣ CGL ꯀꯣꯏꯁꯟꯁꯤ ꯁꯦꯝ ꯌꯦꯡꯁꯦ ꯁꯤꯗꯅ SSC GDꯒꯤ SSC GD 2023ꯒꯤ ꯐꯥꯔꯁ ꯁꯦꯠꯇ ꯍꯪꯈꯤꯕꯀꯣ ꯀꯣꯏꯁꯟ ꯑꯃ ꯂꯩꯔꯦ ꯍꯥꯏꯔꯤꯕ ꯅꯝꯕꯔꯁꯤ 9 ꯍꯦꯜꯂꯦ ꯑꯗꯨ ꯔꯤꯃꯦꯟꯗꯔ ꯀꯌꯥ ꯇꯥꯒꯦꯅ ꯑꯃꯨꯛ ꯍꯪꯉꯦꯕꯀꯣ ꯃꯥꯅ ꯍꯥꯏꯁꯤ ꯀꯌꯥꯅꯣ 2 power 305 plus 303 ꯍꯥꯏꯔꯤꯕ ꯃꯁꯤꯡꯁꯤ 9 ꯍꯦꯜꯂꯦ ꯔꯤꯃꯦꯟꯗꯔ ꯀꯌꯥ ꯇꯥꯒꯦ ꯑꯗꯨꯗꯤ ꯀꯩꯗꯧꯔꯣ 9 ꯑꯁꯤꯗꯤ ꯍꯦꯟꯕꯒꯤ ꯔꯤꯃꯦꯟꯗꯔꯗꯤ ꯀꯌꯥ ꯇꯥꯔꯦ 9 ꯍꯦꯟꯕꯒꯤ ꯔꯤꯃꯦꯟꯗꯔꯗꯤ ꯗꯤꯁꯤꯡ ꯇꯤꯁꯤꯡ ꯍꯥꯏꯇꯥꯔꯦ 3ꯒ 3ꯒ ꯇꯤꯟꯅꯗꯤ 6 ꯇꯥꯔꯦ 6ꯗꯤ 9 ꯍꯦꯜꯂꯗꯤ ꯔꯤꯃꯦꯟꯗꯔ 6 ꯇꯥꯔꯦ ꯁꯤꯅ ꯃꯍꯨꯠ ꯁꯤꯟꯕ꯭ꯔꯣ 9 ꯑꯁꯤ ꯍꯦꯟꯕꯒꯤꯗꯤ ꯑꯩꯈꯣꯏ ꯁꯥꯗꯣꯛꯇ ꯌꯥꯔꯣꯏ 2 ꯀ꯭ꯌꯨꯕꯇ ꯁꯥꯗꯣꯛꯇ ꯌꯥꯔꯣꯏꯀꯣ ꯉꯁꯥꯏ ꯇꯥꯛꯈ꯭ꯔꯕꯅꯤ 2 ꯀ꯭ꯌꯨꯕꯇ ꯇꯥꯛꯈ꯭ꯔꯕꯅꯤ ꯍꯥꯏꯕꯗꯤ 2 ꯀ꯭ꯌꯨꯕꯇ ꯁꯥꯗꯣꯛꯄ ꯑꯣꯏꯔꯝꯗꯤ 8 ꯁꯤ 9 ꯍꯦꯟꯒ ꯔꯤꯃꯦꯟꯗꯔ -1 ꯇꯥꯅꯕꯅꯦ 2 ꯀ꯭ꯌꯨꯕꯇ ꯁꯥꯗꯣꯛꯑꯗꯤ ꯀ꯭ꯌꯨꯕꯅ ꯁꯤꯗꯤ ꯌꯦꯜꯂꯣ
3 ꯗ ꯁꯥꯗꯣꯛꯑꯅꯤ 3 ꯅ ꯍꯥꯟꯅ ꯂꯩꯔꯝꯅꯤ ꯁꯤꯗ ꯌꯦꯡꯉꯣ ꯑꯍꯨꯝ ꯇꯔꯥ ꯀꯨꯟꯊ꯭ꯔꯥ ꯂꯩꯔꯦ ꯃꯉꯥ ꯑꯍꯨꯝ ꯑꯃ ꯑꯍꯨꯝ ꯑꯅꯤ ꯂꯩꯔꯝꯃꯦꯀꯣ ꯑꯊꯨꯝꯕꯗꯨꯅ ꯁꯤꯗ ꯊꯝꯃꯅꯤ ꯑꯔꯦꯝꯕꯗꯨꯅ ꯑꯔꯦꯝꯕ ꯇꯨꯁꯤꯅ ꯁꯤꯒꯤ ꯕꯦꯁ ꯑꯣꯏꯔꯤꯕ ꯇꯨꯁꯤꯗ 2 ꯏꯟꯇꯨ ꯍꯥꯏꯔ ꯑꯔꯦꯝꯕꯁꯤ ꯁ꯭ꯀ꯭ꯋꯥꯔ ꯇꯞꯄꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯉꯁꯥꯏ ꯁꯤꯒꯤ ꯄ꯭ꯂꯁ ꯍꯥꯏꯔꯒ ꯁꯤꯒꯤ ꯃꯍꯨꯠꯇ ꯀꯩꯗꯧ ꯇꯥꯔꯦ ꯔꯤꯃꯦꯟꯗꯔ 6ꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯅꯤꯀꯣ ꯔꯤꯃꯦꯟꯗꯔ 6 ꯑꯣꯏꯅ ꯏꯔꯣ 303 ꯃꯍꯨꯠꯇ ꯔꯤꯃꯦꯟꯗꯔ 6ꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ 9 ꯏꯔꯣ ꯑꯗꯨꯗꯤ 258 ꯅꯠꯇ꯭ꯔꯣ 8ꯇ 9 ꯌꯦꯜꯂꯒꯗꯤ ꯔꯤꯃꯦꯟꯗꯔ -1ꯗ ꯇꯞꯄꯤꯁꯤ ꯀꯌꯥꯅꯣ ꯑꯣꯠ ꯅꯝꯕꯔ ꯅꯠꯇ꯭ꯔꯣ ꯁꯦ -1ꯗ ꯂꯥꯛꯇꯣꯏ ꯑꯦꯛꯁꯄꯣꯅꯦꯟꯁꯤ ꯑꯣꯠ ꯅꯝꯕꯔ ꯑꯣꯏꯔꯗꯤ -1 ꯑꯗꯨꯝ ꯊꯣꯛꯂꯛꯑꯅꯤ ꯁꯣꯝꯗꯅ 2 ꯁ꯭ꯀ꯭ꯋꯥꯔ 4 ꯂꯥꯛꯑꯅꯤ ꯁꯣꯝꯗ +6 ꯈꯔ ꯁꯝꯃꯦꯀꯣ ꯁꯝꯕ ꯈꯔ ꯇꯝꯃꯁꯤ ꯑꯗꯨꯝ ꯁꯤꯗꯤ ꯃꯥꯏꯟ ꯀꯥꯜꯀꯨꯂꯦꯁꯟ ꯍꯣꯠ ꯍꯩꯅꯤꯀꯣ ꯁꯤ ꯑꯩꯅ ꯁꯤ ꯂꯣꯏꯈꯤꯒꯦ -1ꯒ 4 ꯄꯨꯅꯗꯤ -4 -4ꯒ 6ꯒꯗꯤ ꯀꯌꯥ ꯇꯥꯔꯦ +2 ꯑꯗꯨ 9ꯅ 2ꯗ ꯌꯦꯟꯕ ꯑꯗꯨ ꯇꯥꯔꯗꯤ ꯔꯤꯃꯦꯟꯗꯔ ꯀꯌꯥ ꯇꯥꯔꯦ 2 ꯇꯥꯔꯦ ꯈꯔ ꯁꯝꯃ ꯍꯣꯠꯂꯛꯑꯕꯅꯤꯀꯣ ꯀꯩꯒꯤꯅꯣ ꯃꯇꯝꯗ ꯑꯩ ꯉꯁꯥꯏꯗꯤ ꯊꯤꯑꯣꯔꯤ ꯃꯌꯥꯝ ꯇꯥꯛꯑꯦ ꯑꯗꯨꯅ ꯅꯣꯏ ꯁꯝꯅ ꯍꯣꯠꯄ ꯑꯦꯛꯖꯥꯝꯒꯤ ꯀꯣꯏꯁꯟ ꯂꯩꯅꯔꯕꯅꯤꯅ ꯑꯦꯛꯖꯥꯝꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯊꯨꯅ ꯁ꯭ꯄꯤꯠ ꯊꯨꯅ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯍꯥꯏꯕꯗꯨ ꯈꯔ ꯎꯠꯄꯩ ꯋꯥꯅꯤ ꯑꯗꯨ ꯁꯤꯗ ꯍꯦꯟꯅ ꯊꯨꯕ ꯃꯦꯊꯠ ꯍꯥꯏꯇꯥꯔꯒꯗꯤ ꯁꯤꯒꯤ ꯁ꯭ꯇꯦꯞ ꯃꯌꯥꯝꯁꯦ ꯈꯪꯒꯅꯤ ꯇꯣꯏꯅ ꯍꯣꯠꯄ ꯈꯣꯠꯄ ꯃꯤ ꯀꯟꯁꯦꯞ ꯁꯤꯡꯕ ꯃꯤꯅꯗꯤ ꯈꯪꯒꯅꯤ ꯑꯗꯣ ꯑꯩꯅ ꯍꯣꯠꯂꯝꯃꯒꯁꯨ ꯑꯩꯗꯤ ꯃꯥꯏꯟ ꯀꯥꯜꯀꯨꯂꯦꯁꯟ ꯇꯧ ꯉꯝꯅꯦꯕ ꯁꯤꯗꯤ ꯃꯥꯏꯟ ꯀꯥꯜꯀꯨꯂꯦꯁꯟ ꯇꯧꯅꯦꯕ ꯍꯥꯏꯗꯤ ꯀꯥꯜꯀꯨꯂꯦꯁꯟꯁꯦ ꯀꯣꯂꯣꯝ ꯌꯥꯎꯗꯕꯤꯗ ꯃꯦꯟꯇꯦꯜꯂꯤ 9 6 ꯂꯩꯃꯦ 9 ꯑꯁꯤ 250 ꯁꯥꯗꯣꯛꯇ ꯌꯥꯔꯣꯏ ꯈꯪꯒꯅꯤ ꯑꯗꯨꯒ ꯃꯦꯟꯇꯦꯜꯂꯤ ꯍꯣꯠꯄ ꯉꯝꯕ ꯕ꯭ꯔꯦꯟꯅꯀꯣ ꯀꯣꯂꯣꯝ ꯊꯥꯗꯅ ꯍꯣꯠꯄ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯑꯪꯀꯗꯤ ꯑꯣꯏꯅꯤ ꯁꯤꯀꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯁꯦꯀꯦꯟ 5ꯗ ꯑꯗꯨꯝ ꯑꯣꯏꯅꯤ ꯁꯤ ꯑꯪꯀꯁꯦ ꯍꯌꯦꯡ ꯑꯦꯛꯖꯥꯝ ꯅꯦꯛꯁ ꯌꯦꯡꯉꯣ ꯁꯤꯗ ꯑꯃꯨꯛ ꯁꯤꯗ ꯂꯩꯔꯤ ꯀꯣꯏꯁꯟꯁꯦ SSC GDꯒꯤ ꯀꯣꯏꯁꯟ ꯑꯃ ꯂꯩꯔꯦ ꯁꯤꯗꯁꯨ ꯋꯥꯠ ꯋꯤꯜ ꯕꯤ ꯗ ꯔꯤꯃꯦꯟꯗꯔ ꯋꯦꯟ 3 ꯄꯋꯥꯔ 27 ꯀꯅꯥ ꯌꯦꯟꯕ 26 ꯅ ꯌꯦꯜꯂꯤ ꯑꯗꯨꯗꯤ 26 ꯅ ꯌꯦꯟꯕꯗ ꯔꯤꯃꯦꯟꯗꯔ 1 ꯅꯠꯇ꯭ꯔꯒ -1 ꯇꯥꯡꯒꯦ 26కి ꯍꯦꯛ ꯅꯛꯅꯕ 27 ꯅꯠꯇ꯭ꯔꯒ 25ꯗ ꯁꯥꯗꯣꯛꯑꯣꯕꯀꯣ ꯑꯗꯨꯗ 27 ꯁꯥꯗꯣꯛꯈꯤꯗꯤ 3 ꯀꯌꯥ 3 ꯀ꯭ꯌꯨꯕ 27 ꯅꯠꯇ꯭ꯔꯣ ꯑꯗꯨ 3 ꯀ꯭ꯌꯨꯕꯇ ꯁꯥꯗꯣꯛꯑꯣ 3 ꯀ꯭ꯌꯨꯕꯇ ꯁꯥꯗꯣꯛꯑꯗꯤ 3 ꯀ꯭ꯌꯨꯕ ꯁꯥꯗꯣꯛꯑꯅꯤ ꯑꯗꯨꯗꯤ 27ꯗ ꯁꯤ 3 ꯌꯦꯟꯊꯣꯛꯑꯗꯤ 3 ꯃꯥꯄꯜ ꯀꯨꯟꯇꯔꯦꯠ 26 ꯑꯗꯨ ꯇꯥꯔꯗꯤ ꯀꯩꯗꯧꯔꯦ ꯁꯤ 3 ꯀ꯭ꯌꯨꯕꯇꯤ 27ꯗ 26 ꯌꯦꯜꯂꯗꯤ ꯀꯌꯥ ꯇꯥꯔꯦ 1 ꯔꯤꯃꯦꯟꯗꯔ 1ꯗ ꯄꯋꯥꯔ 9 ꯇꯛꯄꯗꯤ 1 ꯇꯥꯔꯦ 1ꯗ 26 ꯂꯩꯔꯗꯤ ꯔꯤꯃꯦꯟꯗꯔ 1 ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯝ ꯊꯨꯅ ꯁꯤꯁꯨ 5 ꯁꯦꯀꯦꯟꯒꯤ ꯀꯣꯏꯁꯟꯅꯦꯕ ꯁꯦꯀꯦꯟ 5 ꯂꯧꯕ ꯌꯥꯕ ꯑꯪꯀꯅꯦꯕ ꯁꯨꯝ ꯑꯩꯈꯣꯏꯅ ꯍꯥꯏꯁꯦ 3 ꯀ꯭ꯌꯨꯕꯇ 27 3 4 9 ꯌꯥꯔꯦꯀꯣ 27 1 ꯃꯦꯟꯇꯦꯜꯂꯤ ꯍꯣꯠꯄ ꯌꯥꯏꯕ ꯁꯨꯝ ꯑꯪꯀꯁꯤꯁꯨ ꯀꯣ ꯍꯧꯖꯤꯛꯀꯤ ꯀꯟꯁꯦꯞ ꯃꯌꯥꯝꯗꯣ ꯁꯦꯡꯅꯗꯤ ꯁꯤ ꯃꯥꯏꯟ ꯀꯥꯜꯀꯨꯂꯦꯁꯟ ꯇꯧꯔꯒ ꯍꯣꯠꯄ ꯌꯥꯏ ꯑꯩꯅ ꯁ꯭ꯄꯤꯠ ꯈꯔ ꯊꯨꯍꯜꯂꯦ ꯑꯗꯣ ꯍꯩꯇꯕ ꯁꯥꯇ꯭ꯔꯁꯤꯡꯁꯤ ꯌꯦꯡꯉꯨꯀꯣ ꯅꯌꯨꯝꯗ ꯍꯣꯠꯆꯔꯒꯁꯨ ꯑꯩꯅ ꯊꯨꯔꯤꯁꯤ ꯁ꯭ꯄꯤꯠ ꯈꯔꯁꯨ ꯁꯣ ꯇꯧꯖꯩ ꯍꯥꯏꯕꯅꯤ ꯇꯞꯃꯜꯂꯁꯨ ꯌꯥꯎꯋꯦꯕꯀꯣ ꯉꯁꯥꯏꯗꯩ ꯊꯤꯑꯣꯔꯤ ꯇꯥꯛꯑꯒ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯇꯧꯕꯤꯔꯕꯅꯤꯅ ꯍꯧꯖꯤꯛꯀꯤ ꯁ꯭ꯄꯤꯠ ꯈꯤꯇꯪ ꯇꯥꯍꯟꯁꯤ ꯇꯧꯕꯅꯤ ꯃꯊꯪꯗꯤ ꯌꯦꯡꯉꯨꯁꯤ ꯁꯤꯗꯅ SSC GDꯒꯤ ꯀꯣꯏꯁꯟ ꯑꯃꯁꯨ ꯂꯩꯔꯦ ꯅꯝꯕꯔ ꯑꯃ 42ꯅ ꯌꯦꯟꯕ ꯃꯇꯝꯗ 120ꯁꯤ ꯊꯨꯡꯉꯦ ꯅꯝꯕꯔ ꯑꯃ ꯂꯩ ꯅꯝꯕꯔꯗꯣ ꯑꯩꯈꯣꯏꯅ ꯀꯅꯥ ꯌꯦꯟꯕ 42ꯅ ꯌꯦꯟꯀꯥꯟꯗ 120 ꯊꯨꯡꯉꯦ ꯀꯣ 0 ꯂꯩꯔꯝꯃꯦ ꯍꯥꯏꯔꯦ M0S ꯔꯤꯃꯦꯟꯗꯔ ꯂꯩꯔꯝꯃꯦ ꯍꯥꯏꯔꯦ ꯊꯨꯡꯕꯅ 120 42ꯅ ꯌꯦꯜꯂꯦ 120 ꯊꯨꯡꯉꯦ 0 ꯂꯩꯔꯝꯃꯦ on dividing the same number ꯍꯥꯏꯔꯤꯕ ꯅꯝꯕꯔꯗꯣ 41ꯅ ꯌꯦꯜꯂꯣ ꯑꯗꯨꯗ what will be the remainder ꯍꯥꯏꯕꯅꯤ ꯅꯝꯕꯔꯁꯤ ꯄꯨꯊꯣꯛꯀꯦ ꯍꯥꯏꯇꯥꯔꯦ ꯗꯤꯚꯤꯗꯦꯟ ꯄꯨꯊꯣꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯗꯤꯚꯥꯏꯖꯔꯒ ꯀꯣꯁꯦꯟ ꯄꯨꯅꯔꯅꯤ 42 ꯏꯟꯇꯨ 120 ꯄ꯭ꯂꯁ ꯔꯤꯃꯦꯟꯗꯔ ꯇꯤꯁꯤꯜꯂꯛꯀꯗ ꯔꯤꯃꯦꯟꯗꯔꯗꯤ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯅꯝꯕꯔꯁꯤ ꯀꯅꯥꯅ ꯌꯦꯜꯂꯣ ꯍꯥꯏꯕ 41ꯅ ꯌꯦꯜꯂꯣ ꯑꯗꯨ ꯔꯤꯃꯦꯟꯗꯔ ꯀꯌꯥ ꯂꯩꯒꯦ 41ꯅ ꯌꯦꯜꯂꯣ 41ꯅ ꯌꯦꯜꯂꯗꯤ ꯁꯤ ꯔꯤꯃꯦꯟꯗꯔ ꯊꯝ ꯌꯥꯏꯗꯅ 41 ꯁꯤꯜꯂꯗꯤ 42 ꯌꯦꯜꯂꯗꯤ ꯔꯤꯃꯦꯟꯗꯔ 1 41 ꯁꯤꯜꯂꯗꯤ 41 2 ꯖꯥ 82 ꯑꯣꯏꯔꯗꯤ 18 38 ꯂꯩꯔꯝꯃꯦ ꯁꯤꯅ ꯑꯗꯨ ꯇꯥꯔꯗꯤ ꯔꯤꯃꯦꯟꯗꯔ ꯑꯅꯤꯁꯤ ꯑꯃꯨꯛ ꯁꯤꯡꯈ꯭ꯔꯣ 1 ꯏꯟꯇꯨ 38 ꯂꯥꯛꯑꯅꯤ ꯑꯗꯨ 38ꯇ 41 ꯂꯩꯔꯗꯤ ꯔꯤꯃꯦꯟꯗꯔ ꯀꯌꯥ ꯇꯥꯔꯦ ꯔꯤꯃꯦꯟꯗꯔ 38 ꯇꯥꯔꯗꯤ ꯗꯤꯁ ꯏꯁ ꯗ ꯑꯟꯁꯔ 38 ꯌꯥꯝ ꯁꯤ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯩ ꯊꯕꯛꯁꯨ ꯂꯩꯕꯅꯤꯅ ꯈꯤꯇꯪ ꯊꯨꯔꯒꯦ ꯇꯧꯕꯅꯤ ꯂꯥꯏꯔꯝꯒꯅꯤ ꯈꯜꯂꯦ ꯋꯥꯈꯜꯗꯣꯀꯣ 42ꯅ ꯍꯥꯏꯔꯤꯕ ꯅꯝꯕꯔꯁꯤ ꯌꯦꯡꯀꯥꯟꯗ ꯑꯊꯨꯝꯕ 120ꯅꯤ ꯍꯥꯏꯔꯦ 0 ꯂꯩꯃꯦ ꯍꯥꯏꯔꯦ ꯅꯝꯕꯔꯗꯨ ꯄꯨꯊꯣꯛꯀꯦꯗꯤ ꯗꯤꯚꯥꯏꯖꯔꯒ ꯀꯣꯁꯦꯟ ꯀꯨꯏꯅꯔꯣꯏꯗ꯭ꯔꯣ ꯁꯤ ꯇꯥꯔꯦ ꯑꯦꯟꯗꯨ ꯁꯤ ꯂꯩꯔꯦ ꯑꯗꯨ ꯇꯥꯔꯦ 41 ꯌꯦꯡꯀꯥꯟꯗ ꯔꯤꯃꯦꯟꯗꯔ 1 ꯁꯤꯗꯅ 38 ꯔꯤꯃꯦꯟꯗꯔ ꯃꯣꯠ ꯁꯤꯗ ꯇꯧꯕꯤꯗꯨꯝ ꯇꯧꯕ ꯋꯥꯅꯦꯕꯀꯣ ꯅꯝꯕꯔ 8 ꯍꯥꯏꯁꯤꯅ ꯀꯌꯥꯅꯣ SSCD ꯀꯣꯏꯁꯟ ꯑꯃ ꯅꯝꯕꯔ Y ꯀꯧꯕ ꯑꯃ ꯀꯅꯥꯅ ꯌꯦꯜꯂꯦ 225 ꯌꯦꯜꯂꯦ ꯑꯗꯨꯀꯥꯟꯗ 33ꯁꯤ ꯂꯦꯝꯃꯛꯑꯦ the same number when divided by 15 ꯍꯥꯏꯔꯤꯕ same numberꯁꯤ 15 ꯌꯦꯜꯂꯗꯤ ꯔꯤꯃꯦꯟꯗꯔ ꯀꯌꯥ ꯂꯦꯝꯒꯤ Z ꯂꯦꯝꯃꯤ ꯍꯥꯏꯔꯤꯕ Zꯇꯣ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ ꯑꯗꯨ ꯇꯥꯔꯗꯤ 15 ꯌꯦꯜꯂꯅꯤ into 30 15 to 30 ꯑꯣꯞꯁꯟꯁꯤ ꯁꯣꯏꯕ ꯃꯥꯜꯂꯦꯗ a number when divided by 25 leaves remainder 30 as remainder the same number when divided by 15 15 15 to 30 remainder 3 ꯑꯣꯏꯗꯣꯏꯅꯦ ꯑꯩꯅ ꯁꯤ ꯀꯣꯄꯤ ꯇꯧꯔꯛꯄꯗ ꯁꯣꯏꯕ ꯃꯥꯜꯂꯦꯀꯣ ꯔꯤꯃꯦꯟꯗꯔꯁꯦ ꯁꯤ ꯑꯟꯁꯔ 3 ꯇꯥꯅꯤ ꯁꯤ ꯂꯥꯜꯂꯁꯨ ꯂꯥꯜꯂꯦ ꯍꯥꯏ ꯉꯝꯃꯤꯁꯤ ꯐꯔꯕꯅꯤꯀꯣ ꯁꯤ ꯊꯨꯕ ꯍꯩꯔꯕꯅꯤ ꯋꯥꯔꯤꯒꯨꯝꯕꯀꯣ
सपोज ꯑꯩꯁꯤꯅ ꯅꯣꯏ ꯑꯣꯏꯔꯣ ꯅꯣꯏꯅ ꯁꯥꯔꯠ ꯇꯧꯏ ꯇꯥꯔꯒꯗꯤ ꯅꯣꯏꯅ ꯐꯖꯅ ꯍꯩꯔꯛꯑꯒꯗꯤ ꯑꯣꯞꯁꯟ ꯌꯥꯎꯗꯦ ꯂꯥꯜꯂꯤ ꯈꯣꯠꯂꯤꯒꯁꯦ ꯍꯥꯏꯕ ꯉꯝꯃꯛꯀꯗꯣꯏꯅꯤ ꯑꯗꯨ ꯌꯥꯝ ꯍꯩꯕ ꯀꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯑꯩꯅ ꯂꯥꯜꯂꯦ ꯍꯥꯏꯔꯤꯁꯦ ꯅꯤꯌꯣꯝ ꯑꯃ ꯂꯩ ꯑꯗꯨ ꯎꯠꯂꯒꯦꯕꯀꯣ ꯑꯩꯅ ꯁꯤꯟꯕꯗ ꯁꯣꯏꯕ ꯑꯣꯏꯔꯝꯒꯅꯤ ꯀꯣꯄꯤ ꯇꯧꯕꯅꯦꯕꯀꯣ ꯑꯩꯒꯤꯗꯤ ꯃꯌꯥꯝ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯏꯁꯇꯥꯐꯇꯨ ꯊꯝꯗꯕꯅꯤꯅ ꯑꯩ ꯀꯣꯏꯁꯟꯁꯦ ꯍꯥꯟꯅ ꯂꯣꯏꯅ ꯅꯣꯏꯗ ꯇꯥꯛꯅꯤꯡꯕꯁꯤꯡꯗꯣ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯏꯊꯣꯛꯑ ꯊꯝꯃꯒ ꯇꯧꯕꯅꯤ ꯑꯩꯒꯤꯗꯤ ꯁꯨꯝꯕꯒꯤ ꯀ꯭ꯋꯥꯂꯤꯇꯤꯁꯤ ꯌꯦꯡꯕꯤꯔꯨꯔꯅꯨ ꯇꯥꯛꯄꯁꯤꯗ ꯑꯩꯅ ꯇꯥꯛꯏꯁꯤ ꯀꯥꯟꯅꯩ ꯀꯥꯟꯅꯗꯦ ꯁꯨꯝꯕꯗ ꯑꯣꯏꯅ ꯌꯦꯡꯕꯤꯔꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯈꯔꯁꯤꯒꯤ ꯑꯣꯏꯅꯗꯤꯀꯣ ꯌꯦꯡꯉꯣ ꯁꯤꯗ ꯅꯝꯕꯔ ꯋꯥꯏ ꯀꯧꯕ ꯑꯃ 225 ꯍꯦꯜꯂꯤ ꯋꯥꯏ ꯀꯧꯕ ꯅꯝꯕꯔ ꯑꯃ 225 ꯍꯦꯜꯂꯦꯕ ꯑꯗꯨꯒ 33ꯁꯤ ꯂꯦꯝꯃꯤ ꯍꯥꯏꯕꯅꯦ ꯍꯥꯏꯔꯤꯕ ꯁꯦꯝ ꯅꯝꯕꯔꯁꯦ 15 ꯍꯦꯜꯂꯒꯗꯤ ꯁꯤꯒꯤ ꯁꯦꯝ ꯅꯝꯕꯔ ꯍꯥꯏꯗꯤ ꯋꯥꯏꯗꯣ 15 ꯍꯦꯜꯂꯒꯗꯤ ꯔꯤꯃꯦꯟꯗꯔ ꯀꯌꯥ ꯇꯥꯒꯗꯒꯦ ꯁꯤ ꯋꯥꯏꯁꯦ ꯁꯤ ꯃꯥ ꯍꯥꯏꯔꯤꯁꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯁꯤ ꯇ꯭ꯔꯤꯛ ꯂꯩꯌꯦꯕ ꯇ꯭ꯔꯤꯛꯇ ꯍꯣꯠꯀꯥꯟꯗꯅꯦ ꯑꯩꯅ 3 ꯊꯥꯏ ꯑꯍꯥꯟꯕꯒꯤ ꯔꯤꯃꯦꯟꯗꯔ 33ꯁꯦ ꯁꯤꯗ ꯗꯥꯏꯔꯦꯛ ꯉꯁꯥꯏ 15 ꯃꯥꯅ ꯌꯦꯜꯂꯣ ꯍꯥꯏꯁꯦ 15 ꯅꯠꯇ꯭ꯔꯣ ꯗꯦꯟ ꯚꯦꯂꯨꯁꯦ 15 ꯌꯦꯡꯕꯗ ꯂꯦꯝꯃꯛꯄꯗꯨ Z ꯀꯧꯏ ꯂꯦꯝꯃꯛꯏꯗꯨ Zꯅꯤ Zꯇꯨ ꯄꯨꯊꯣꯛꯑꯅꯤ ꯍꯥꯏꯕꯗꯤ ꯑꯔꯦꯝꯕꯗꯨ ꯄꯨꯊꯣꯛꯑꯅꯤ 15 ꯆꯦꯜꯂꯗꯤ 15 2 30 ꯔꯤꯃꯦꯟꯗꯔ 3 ꯂꯦꯝꯕꯗꯣ ꯁꯤꯅ ꯑꯟꯁꯔ ꯑꯣꯏꯅꯤ ꯍꯥꯏꯕꯅꯦꯕ ꯃꯔꯝꯗꯨꯗꯤ ꯑꯩ ꯁꯤꯗ ꯁꯨꯒꯥꯏꯅ ꯇꯥꯛꯑꯒꯦꯀꯣ ꯉꯁꯥꯏꯒꯤ Y ꯀꯧꯕ ꯅꯝꯕꯔꯁꯦ ꯃꯥꯅ ꯍꯥꯏꯁꯦ 225ꯅ ꯌꯦꯜꯂꯦ ꯑꯗꯨꯀꯥꯟꯗ ꯑꯊꯨꯡꯕꯗꯨ ꯈꯪꯗꯕꯅꯤꯅ ꯉꯥꯛꯇꯪ ꯀ꯭ꯌꯨ ꯂꯧꯁꯤꯜꯂꯣ ꯔꯤꯃꯦꯟꯗꯔꯗꯨ ꯀꯌꯥ ꯂꯦꯝꯃꯦꯕ 33 ꯂꯦꯝꯃꯦ ꯍꯥꯏꯕꯅꯤ 33 ꯂꯩ ꯑꯗꯨꯁꯨ Yꯁꯤ ꯄꯨꯊꯣꯛ ꯀꯌꯥ ꯇꯥꯔꯗꯤ Yꯁꯤ ꯑꯩꯈꯣꯏ ꯄꯨꯊꯣꯛꯑꯁꯤ Y ꯍꯥꯏꯁꯤ ꯀꯩꯅꯣ Y ꯍꯥꯏꯁꯤ ꯀꯩꯅꯣ Y ꯍꯥꯏꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯗꯤꯕꯤꯗꯦꯟꯅꯤ ꯗꯤꯕꯤꯗꯦꯟ ꯄꯨꯊꯣꯛꯀꯤ ꯗꯤꯚꯥꯏꯖꯔ 225ꯁꯤꯒ ꯀꯅꯥ ꯀꯨꯏꯅꯔꯅꯤ ꯑꯊꯨꯡꯕꯁꯤꯒ ꯀꯨꯏꯅꯔꯅꯤ ꯑꯗꯨꯒ ꯔꯤꯃꯦꯟꯗꯔ ꯇꯤꯁꯤꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯥꯏꯔꯤꯕ ꯅꯝꯕꯔꯁꯤ ꯀꯅꯥ ꯌꯦꯡꯗꯣꯏꯅꯣ ꯍꯥꯏꯔꯤꯕ ꯅꯝꯕꯔꯁꯤ ꯍꯧꯖꯤꯛ ꯁꯦꯝ ꯅꯝꯕꯔ ꯍꯥꯏꯕꯗꯤ Y ꯗꯨꯅꯦꯕ ꯁꯤ Y ꯗꯨꯅꯦꯕ ꯀꯅꯥ ꯌꯦꯡꯗꯣꯏꯕ 15 ꯌꯦꯜꯂ ꯀꯌꯥ ꯂꯦꯝꯒꯦ Z ꯂꯦꯝꯃꯦ ꯍꯥꯏꯕꯅꯦꯕ 15 ꯌꯦꯜꯂ 15 ꯌꯦꯜꯂꯗꯤ 15ꯗ 225ꯁꯤ ꯌꯦꯟ ꯌꯥꯏꯀꯣ ꯆꯞ ꯆꯥꯅ ꯌꯦꯟ ꯌꯥꯗ꯭ꯔꯣ 15ꯗ 225 ꯌꯦꯟ ꯌꯥꯔꯕꯅꯤꯅ ꯔꯤꯃꯦꯟꯗꯔ 0 ꯇꯥꯔꯦ 15ꯗ 33 ꯌꯦꯜꯂꯗꯤ ꯔꯤꯃꯦꯟꯗꯔ ꯀꯌꯥ ꯇꯥꯔꯦ 3 ꯇꯥꯔꯦ ꯁꯤꯅ ꯑꯟꯁꯔ ꯑꯣꯏꯍꯧꯗꯣꯏꯅꯦꯕ ꯃꯔꯝ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤ ꯔꯤꯃꯦꯟꯗꯔ 0 ꯇꯥꯔꯦ ꯅꯝꯕꯔꯗꯨꯒꯤ ꯃꯍꯨꯠꯇ ꯔꯤꯃꯦꯟꯗꯔ ꯃꯍꯨꯠ ꯁꯤꯟ ꯌꯥꯏ ꯅꯠꯇ꯭ꯔꯣ 225ꯒꯤ ꯃꯍꯨꯠꯇ ꯔꯤꯃꯦꯟꯗꯔ 0 ꯃꯍꯨꯠ ꯁꯤꯜꯂꯦ ꯀ꯭ꯌꯨꯁꯤꯗꯤ 15 ꯌꯦꯟ ꯌꯥꯗꯕꯅꯤ ꯉꯥꯛꯇꯪ ꯀ꯭ꯌꯨ ꯑꯗꯨꯝ ꯊꯝꯃꯣ ꯃꯔꯛꯇ ꯏꯟꯇꯨ ꯂꯩꯕꯅꯤꯅꯀꯣ 0 ꯄꯨꯔꯤꯗꯤ ꯑꯣꯏꯔꯦ 0 ꯑꯣꯟꯈꯤꯗꯧꯔꯦꯕꯀꯣ ꯑꯗꯨꯗꯤ ꯁꯤꯒꯤ 33ꯗ 15 ꯌꯦꯟꯕꯁꯤ ꯔꯤꯃꯦꯟꯗꯔ 3 ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯅꯤ ꯑꯗꯨ ꯁꯤ ꯖꯒꯥꯁꯤ ꯀꯩꯗꯧꯔꯦ 0 ꯄꯨꯔꯤꯗꯤ 0 ꯑꯣꯟꯈ꯭ꯔꯅꯦꯕ ꯁꯤ ꯑꯗꯣ ꯑꯣꯡꯂꯤ ꯁꯤꯒꯤ 33ꯁꯤ ꯔꯤꯃꯦꯟꯗꯔ ꯑꯣꯏꯍꯧꯔꯅꯤ ꯔꯤꯃꯦꯟꯗꯔ 3ꯁꯤ ꯇꯥꯍꯧꯔꯅꯦꯕ ꯑꯗꯨꯅ ꯏꯁꯝ ꯁꯝꯅ ꯇ꯭ꯔꯤꯛꯇ ꯑꯩꯅ ꯍꯥꯏꯁꯤ ꯏꯁꯝ ꯁꯝꯅ ꯇ꯭ꯔꯤꯛꯇ ꯀꯩꯗꯧꯕ ꯑꯍꯥꯟꯕꯒꯤ ꯔꯤꯃꯦꯟꯗꯔ 33ꯗꯣ 15 ꯌꯦꯜꯂꯒ ꯑꯗꯨ ꯇꯥꯛꯄꯗ ꯑꯟꯁꯔ ꯑꯣꯏꯅꯤ ꯍꯥꯏꯕꯅꯦꯕ ꯁꯤꯒꯤ ꯇꯥꯏꯞꯁꯤꯅ ꯀꯣ ꯃꯥꯅ ꯑꯍꯥꯟꯕꯒꯤ ꯗꯤꯚꯥꯏꯖꯔ ꯑꯣꯏꯔꯤꯕ 225ꯁꯦ ꯑꯀꯣꯟꯕꯒꯤ ꯌꯦꯜꯂꯛꯏꯕ ꯑꯍꯥꯟꯕ ꯌꯦꯜꯂꯤꯕ 225ꯁꯦ ꯑꯀꯣꯟꯕ ꯌꯦꯜꯂꯤꯕ 15ꯅ ꯌꯦꯟ ꯌꯥꯗ꯭ꯔꯣ ꯌꯥꯏꯕ ꯑꯗꯨꯅꯅꯦ ꯑꯩ ꯉꯁꯥꯏꯒꯤ ꯑꯍꯥꯟꯕꯒꯤ ꯔꯤꯃꯦꯟꯗꯔ ꯗꯥꯏꯔꯦꯛ 15 ꯌꯦꯜꯂꯒ ꯑꯟꯁꯔ ꯄꯨꯊꯣꯛ ꯍꯥꯏꯁꯦ ꯍꯥꯟꯅ ꯌꯦꯜꯂꯤ ꯍꯥꯏꯔꯤꯕ 225ꯁꯦ ꯑꯀꯣꯟꯕ ꯌꯦꯟꯒꯗꯧꯔꯤꯕ 15 ꯌꯦꯟ ꯌꯥꯕ ꯅꯝꯕꯔ ꯑꯣꯏꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯍꯥꯟꯕꯒꯤ ꯔꯤꯃꯦꯟꯗꯔꯗꯨ ꯑꯣꯏꯅ ꯗꯥꯏꯔꯦꯛ ꯌꯦꯜꯂꯣ ꯑꯗꯨ ꯇꯥꯔꯛꯄꯗꯨ ꯑꯟꯁꯔ ꯑꯣꯏꯅꯤ 15 2 33 ꯂꯩꯕꯅꯤ ꯑꯟꯁꯔ 3 ꯇꯥꯔꯅꯤ ꯁꯤꯅꯤꯀꯣ ꯌꯦꯡꯉꯣ ꯁꯤꯖꯦꯜꯒꯤ ꯀꯣꯏꯁꯟ ꯑꯃꯒ ꯂꯩꯔꯦ ꯁꯤꯖꯦꯜ ꯀꯣꯏꯁꯟ ꯑꯃꯒ ꯁꯤ ꯁꯤꯖꯦꯜ ꯀꯣꯏꯁꯟ ꯀꯌꯥꯅꯣ what will be the remainder when 265 exponential ꯁꯤ ꯂꯩꯔꯦ ꯁꯤ 9ꯁꯤ ꯀꯅꯥ ꯌꯦꯟꯕ 266ꯅꯤ ꯌꯦꯜꯂꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯁꯤ ꯌꯥꯝ ꯂꯥꯏꯔꯦ ꯅꯣꯏꯁꯨ ꯉꯝꯅꯤꯗ ꯁꯤꯗꯤ 5 ꯁꯦꯀꯦꯟꯒꯤ ꯑꯪꯀꯅꯤ ꯅꯣꯏꯁꯨ ꯍꯥꯏꯅꯔꯣ ꯁꯨꯠꯅꯣꯇꯅ ꯃꯥꯏꯟ ꯀꯜꯀꯨꯂꯦꯁꯟ ꯇꯧꯕ ꯉꯝꯃꯤ 66 ꯌꯦꯜꯂꯗꯤ ꯔꯤꯃꯦꯟꯗꯔꯁꯦ -1 ꯇꯥꯔꯅꯤ -1ꯗ ꯑꯣꯠ ꯅꯝꯕꯔ ꯑꯣꯏꯔꯒꯗꯤ -1 ꯊꯣꯛꯂꯛꯑꯦꯀꯣ ꯊꯣꯛꯂꯛꯇ꯭ꯔꯣ -1 ꯉꯁꯤꯒꯗꯤ +8 ꯑꯗꯨ +8 A ꯇꯥꯏ ꯁꯨꯝ ꯁꯤ ꯑꯪꯀ ꯀꯣꯂꯣꯝ ꯁꯨꯡꯊꯥ ꯊꯥꯗ꯭ꯔꯒꯁꯨ ꯉꯁꯥꯏꯒꯤ ꯑꯩꯅ ꯊꯥꯏꯕ ꯀꯟꯁꯦꯞ ꯌꯥꯝ ꯁꯦꯡꯅ ꯁꯤ ꯑꯪꯀꯁꯦ ꯈꯨꯠ ꯉꯝꯃꯦꯀꯣ ꯃꯌꯥꯝ ꯉꯝꯃꯤ ꯉꯝꯗꯦ 266ꯅ ꯁꯤ ꯌꯦꯜꯂꯗꯤ ꯔꯤꯃꯦꯟꯗꯔꯁꯤ -1 ꯇꯥꯗ꯭ꯔꯣ -1ꯗꯨꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯗꯤ -1ꯗꯨꯗ ꯑꯩꯈꯣꯏ ꯑꯦꯛꯁꯄꯣꯅꯦꯟ ꯇꯞꯄꯤꯕꯁꯤ ꯑꯣꯠ ꯅꯝꯕꯔ ꯑꯣꯏꯗ꯭ꯔꯣ ꯁꯦ ꯑꯣꯠ ꯑꯣꯏꯔꯦ ꯑꯗꯨꯒ ꯁꯣꯝꯗꯅ +9 ꯑꯃ ꯂꯩꯔꯦ ꯑꯣꯠ ꯑꯣꯏꯔꯒꯗꯤ ꯃꯥꯏꯅꯁ ꯀꯌꯥ ꯊꯣꯛꯂꯛꯑꯅꯤ -1 ꯑꯗꯨꯝ ꯇꯥꯔꯅꯤ -1ꯒ 9ꯒ ꯑꯃꯨꯛ ꯂꯥꯛꯑꯅꯤ -1ꯒ 9ꯒ ꯇꯤꯁꯤꯟꯅꯔꯣ -1ꯒ 9ꯒ ꯇꯤꯁꯤꯟꯅꯔꯗꯤ ꯀꯌꯥ ꯇꯥꯔꯦ +8 ꯇꯥꯔꯝꯃꯅꯤ 8ꯇ 266 ꯌꯦꯜꯂꯗꯤ ꯃꯉꯣꯟꯗ ꯄꯤꯛꯄ ꯅꯝꯕꯔꯗ ꯌꯦꯜꯂꯗꯤ ꯑꯗꯨꯝ ꯃꯊꯛꯀꯤ ꯑꯗꯨꯝ ꯂꯦꯝꯃꯅꯤ ꯍꯥꯏꯕꯗꯤ ꯁꯨꯃꯥꯏꯅ ꯋꯤꯗꯥꯎꯠ ꯀꯥꯜꯀꯨꯂꯦꯁꯟ ꯇꯧꯔꯒꯁꯨ ꯁꯤ ꯑꯪꯀꯁꯤ ꯄꯣꯠ ꯇꯥꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤ ꯑꯩꯅ ꯇꯧꯔꯤꯕ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯀꯥꯟꯅꯩ ꯑꯃꯁꯨꯡ ꯀꯥꯟꯅꯗꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯀꯃꯦꯟ ꯑꯃꯃꯝꯗ ꯄꯤꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯅ ꯇꯥꯛꯏꯕ ꯀ꯭ꯂꯥꯁꯁꯤ ꯀꯥꯟꯅꯔꯒꯗꯤ ꯃꯌꯥꯝꯀꯣ ꯑꯇꯣꯞ ꯑꯇꯣꯞꯄ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯃꯁꯨ ꯃꯈꯣꯏꯁꯨ ꯎꯕ ꯐꯪꯖꯅꯕ ꯃꯈꯣꯏꯗ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯅ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯃꯌꯥꯝꯀꯣ ꯑꯩ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯥꯝ ꯈꯣꯝꯕ ꯈꯣꯠꯄꯁꯦ ꯑꯩ ꯀꯩꯅꯣ ꯇꯧꯔ ꯍꯥꯏꯕ ꯏꯀꯥꯏꯖꯩꯕꯀꯣ ꯑꯩꯕꯨ ꯑꯩꯅ ꯇꯥꯛꯆꯔꯤꯕꯁꯤ ꯊꯃꯣꯏ ꯁꯦꯡꯅ ꯄꯥꯝꯕꯤꯗꯅ ꯑꯩꯕꯨ ꯐꯣꯂꯣ ꯇꯧꯕꯤꯕ ꯃꯤꯗꯣ
ꯑꯗꯨ ꯑꯩ ꯊꯃꯣꯏꯁꯤꯡ ꯑꯗꯨꯗꯪ ꯄꯥꯝꯖꯕꯅꯦꯕ ꯑꯩ ꯅꯨꯡꯇꯤꯒꯤ ꯚꯤꯗꯤꯑꯣ ꯑꯩ ꯌꯥꯝ ꯊꯕꯛꯄꯨꯗꯤ ꯈꯔ ꯆꯤꯟꯖꯩ ꯀꯣꯆꯤꯡ ꯑꯣꯐꯂꯥꯏꯟꯗꯁꯨ ꯀꯣꯆꯤꯡ ꯔꯟ ꯇꯧꯔꯤ ꯑꯩ ꯏꯁꯥꯒꯤ ꯇꯣꯉꯥꯟꯅ ꯈꯔ ꯇꯧꯖꯔꯤ ꯑꯗꯨꯒ ꯃꯔꯛꯁꯤꯗꯩꯁꯤꯗ ꯑꯩꯅ ꯇꯥꯛꯄ ꯄꯥꯝꯖꯕꯒꯤ ꯄꯦꯁꯦꯟ ꯑꯣꯏꯖꯕꯒꯤ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯗꯦꯜꯂꯤꯗ ꯂꯩꯕ ꯑꯣꯖꯥ ꯃꯌꯥꯝꯅ ꯇꯧꯕꯁꯤ ꯎꯕ ꯀꯥꯟꯗ ꯌꯥꯝ ꯄꯥꯝꯖꯕꯗꯣ ꯑꯩ ꯍꯩꯖꯔꯤꯕ ꯈꯔꯁꯦ ꯌꯥꯝ ꯍꯩꯕ ꯍꯩꯇꯕ ꯈꯔꯁꯦ ꯃꯌꯥꯝꯗ ꯎꯍꯜꯂꯒ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯃ ꯑꯩꯁꯨ ꯌꯥꯝ ꯊꯤꯅ ꯂꯥꯏꯔꯅ ꯍꯧꯔꯛꯄ ꯃꯤꯁꯨ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ ꯂꯣꯏꯖꯤꯡ ꯂꯣꯌꯥꯗ ꯂꯩꯕ ꯂꯥꯏꯔꯕ ꯃꯌꯥꯝ ꯑꯃ ꯊꯕꯛꯇꯤ ꯇꯧꯅꯤꯡꯉꯒ ꯀꯣꯆꯤꯡ ꯆꯠ ꯉꯝꯗꯕ ꯃꯌꯥꯝꯁꯨ ꯈꯔꯗ ꯑꯣꯏꯔꯁꯨ ꯀꯥꯟꯅꯕ ꯑꯗꯨꯝꯕꯒꯤ ꯄꯥꯟꯗꯝꯗ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯖꯕꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ